ISTV na leplate na sandok chariba theolge khana bathorum de makok thongba singi wari ngasigi makok thongba singi wari hariba thorum sigi episode sida Manipur gi hakchang sajel tawba sigi manungda yamna more competitive oiba body building masana sida handakta Betamalan Indonesia da August ki tang taruk tagi tarani thui phaw pangthok khiba hariba championship aduda category si up to 75 kg sida junior gi participation tawu matamda Manipur imagi maparini thauchom yaisna maite gold medal cleans tawu ngamdana phangba ngamdana yamna chawna mai pakpagal wenena ide pak inamdam Manipur da halakpa sigi tanja si lauraga makok thongba singi warina madu han tawjebani wari boteng hak sananabagi tanja ama PBU haidana duda yasna na puchal chawna ISTV nungsibida marone especially BRC nungsibidna yabire hoje akoi studio da lengsin bidna lebiri thoksom yasna maite yasna asi makok thong singi wari hariba thorum sida guest wena lengsin biba lakwi busi am ngai dum taram nukchi thaga chari ISTV andaki am chawna mai pal pasi marwena Asian Championship habasi leire yang grbo country ni sigi manung se participate tawrisi mana am tarungani ado sidagi punamutun namdaramaga loin mati piramaga gold medal lord pase sigi nungai ba phongdo poina congratulations na hanwana thank you yang khai tarulak suba edition ni Asian bodybuilding and physics sports championship haise samna moise ABPSC na sinbasi aina phangje report ri world bodybuilding and physics sports federation na sinbanena si tang kaya dagi Manipur dagi chatli ado mafam duda tang kaya dagi yawi ado championship si karamaina madu participate tawi haibagi magi tentative journey gi magi experience leidana ado hanbuin tagi masi je tarik koi imphal dagi tarik manga dagi thadoe ado competition la tarik taruk tagi na train thaigu oiba ado imphal dagi chatpada koi one day sumaina kitang hen changeba mafam je yobada aduna date 5 tagi koi imphal thadoe aduga date 6 ki nungdang saidi yowe aduga date 6 ki nungdang yoraga mafam du dum hotel moi gi loimak koi loi pi bego chaba thakpa hotel ayamana loi pi re amanam di international gi thakta selakpa competition oibanina aduga tarik taret chima dum akoi adum hotel da dum leiraga tarik nipan jida akoi weighing weight ole akoi gi thokadaba weight ke ka weight ole adugi matung tarik mapan da ai competition je muk piba adu loiraga tarik mapan jida ama piraga tarik 10 da muk ai ani suba competition amuk piba aduga tarik 10 sidai ai competition je loire aduga mayam team moina India gi team moina lakminariba mayam pulap moi atai awat pudu pulap amugat pagi tarik 13 33 je sumaina muk pulap laiminaraga tarik 33 dagi hoi Indonesia dagi thadorpai so trial come selection sumbase Manipur dagi karmain khali aduga India nation sigi represent karmain tawri haibado kayam yamna participate tawge mi si kayam yamna haidi yasnagi weight category da mi si kayam yam yawgi India wena du sukhangninge ba akoi Manipur dagi khan base akoi Manipur dan hen ta oyam competition je akoi Manipur dagi sanaba adaidi bodybuilding lines yam pamjaba mayam thola bani na no ba aduna ai weight aina thoiba weight category sidasu adum hajukan tholakpa mi gai se loimak sumaina ai weight se loi oiba ana ai Manipur da trial pibe akoi mari akoi manga muk sumai pibe male trial je adudagi selection je akoi ani tawbani aduga ukhulgi amaga tawba aduga 75 above the plus above the tawba aduga India gi na akoi na ada chatpa matam dadi hojiki akoi 75 above the khali ji ju weight se suram da muk 75 below da muk changaba ana akoi atopa mi state ki atopa lamgi mi thada bida akoi Manipur khatang da akoi mari adum selection ji dum akoi compete tawnare adu atopa moi ahum mari mu ya akoi 8 9 sumaina compete tawnai Manipur gi khan base CD karmai apply tawi karmai na advertisement kana na kauri amba gumbuna sinbra karmai khali moi gi hojiki WPBF to adugi makada mu IBBF na mu toraga si amba da mu through toraga sumai selakpa mathang punna India gi contingency da bodybuilder kaya muti sarge akoi punna India gi team moina chacha bajda bodybuilder punna 49 sumaina chale ni puma pan yam ko Batam Island gi sigi championship se Indonesia gi se yawu yana na gi trial khalaka dore sigi notification si la ani moi gi trial gi kaur ani ka haiba se masidi chali ba chehi si karamba thada karamba matam information si phangi aduga preparedness na adu yauna na bagi haitare adu saruk yana na bagi hana mindset ta yasnai kokta dum leirabra
ꯑꯗꯨꯒ ꯁꯤꯒꯤꯗꯃꯛꯇ ꯀꯔꯝꯍꯥꯏꯅ ꯑꯍꯦꯟꯕ ꯄ꯭ꯔꯦꯛꯇꯤꯁ ꯀꯔꯝꯍꯥꯏꯅ ꯇꯧꯏ? ꯑꯩꯁꯦ ꯑꯗꯨꯝ ꯃꯃꯥꯡ ꯆꯍꯤ 2023ꯁꯤꯗꯁꯨ ꯑꯃꯨꯛ ꯁꯤꯒꯤ ꯑꯦꯁꯤꯌꯥꯁꯤ ꯆꯠꯀꯦꯅ ꯑꯃꯨꯛ ꯄ꯭ꯔꯦꯞ ꯇꯧꯔꯝꯃꯦꯕ ꯑꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯀꯩꯀꯥ ꯂꯥꯛꯈꯤꯕ ꯑꯗꯩꯗꯤ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯀꯩꯀꯥ ꯊꯣꯛꯂꯛꯈꯤꯕꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯁꯟꯗꯗꯅ ꯁꯨꯝ ꯂꯩꯔꯛꯄꯗꯒꯤ ꯑꯩꯁꯦ ꯄ꯭ꯔꯦꯞ ꯇꯧꯔꯝꯃꯒ ꯑꯗꯨꯝ ꯖꯤꯝꯁꯦ ꯂꯣꯏ ꯂꯣꯟꯅꯔꯛꯄꯗꯒꯤ ꯆꯠꯄ ꯌꯥꯗꯗꯅ ꯑꯩ ꯄ꯭ꯔꯦꯞꯁꯦ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦꯕ ꯊꯣꯛꯀꯦꯗꯤ ꯈꯜꯂꯝꯃꯦ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯑꯗꯣ ꯑꯗꯨꯝ ꯍꯟꯗꯛ ꯆꯍꯤ ꯑꯃꯨꯛ ꯑꯣꯟꯈꯠꯂꯛꯄꯁꯤꯗ ꯑꯩ ꯁꯤꯗꯤ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯊꯣꯛꯀꯦꯅ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯄ꯭ꯔꯦꯞ ꯇꯧꯔ ꯂꯥꯛꯑꯦ ꯈꯔ ꯑꯗꯨꯝ ꯐꯖꯅ ꯑꯗꯣ ꯃꯥꯒꯤꯁꯦ ꯑꯗꯨꯝ ꯋꯥꯠꯂꯤꯉꯩꯗꯒꯤ ꯃꯥꯒꯤ ꯅꯣꯇꯤꯁ ꯂꯣꯏ ꯊꯣꯛꯇꯣꯛꯑꯦ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯩꯈꯣꯏ ꯆꯠꯂꯨꯕꯗꯣ ꯑꯥꯒꯁꯇ ꯆꯠꯄꯁꯦ ꯑꯗꯨꯝ ꯋꯥꯠꯂꯤꯉꯩꯗ ꯊꯥ 4-5 ꯋꯥꯠꯂꯤꯉꯩꯗ ꯅꯣꯇꯤꯁ ꯍꯥꯟꯅ ꯊꯣꯛꯇꯣꯛꯑꯦ ꯀꯔꯥꯏ ꯊꯣꯛꯏ ꯅꯣꯇꯤꯁꯇꯤ? ꯅꯣꯇꯤꯁꯁꯦ ꯑꯩꯈꯣꯏ ꯑꯝꯕꯥꯅ ꯇꯧꯔ ꯊꯣꯛꯄꯤꯔꯦ ꯑꯩꯈꯣꯏ IBBF ꯅꯪ ꯇꯧꯔ ꯊꯣꯛꯑꯒ ꯑꯝꯕꯥꯅ ꯑꯩꯈꯣꯏ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯊꯥꯕꯤꯔꯛꯄ ꯑꯗꯨꯒ ꯅꯣꯇꯤꯁꯁꯦ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯇ꯭ꯔꯥꯏꯌꯦꯜꯗꯤ ꯑꯃꯨꯛ ꯈꯔ ꯅꯛꯑꯀꯥꯟꯗ ꯑꯃꯨꯛ ꯂꯥꯎꯊꯣꯛꯑꯦꯕ ꯅꯣꯇꯤꯁꯁꯦ ꯊꯣꯛꯑꯕꯅꯤ ꯑꯗꯨꯝ ꯇ꯭ꯔꯥꯏꯌꯦꯜꯁꯦ ꯈꯔ ꯊꯨꯅ ꯇꯧꯔꯛꯑꯅꯤ ꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯕꯅꯤꯅ ꯍꯥꯟꯅ ꯑꯇꯣꯞꯄ ꯊꯣꯛꯎꯕ ꯌꯥꯎꯕꯒꯤ ꯑꯗꯨꯝ ꯑꯩꯈꯣই ꯄ꯭ꯔꯦꯞ ꯈꯔ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯒ ꯃꯣꯏꯒꯤ ꯍꯦꯛ ꯁꯦꯂꯦꯛꯁꯟ ꯇ꯭ꯔꯥꯏꯌꯦꯜ ꯍꯦꯛ ꯅꯣꯇꯤꯁ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯦꯗꯤꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯕꯣꯗꯤ ꯑꯗꯨꯝ ꯁꯦꯝꯃꯒ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯋꯥꯕ ꯀꯩꯁꯨꯗꯤ ꯑꯣꯏꯗꯦ. ꯀꯗꯥꯏꯗꯅꯣ ꯌꯥꯏꯁꯅꯥꯒꯤ ꯁꯥꯟꯅꯔꯤꯁꯦ? ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛ ꯖꯤꯝꯁꯤ ꯃꯁꯔꯨꯃꯤꯡ ꯇꯧꯏ ꯍꯥꯏꯇꯥꯔꯦ. ꯖꯤꯝꯁꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯖꯤꯝꯁꯤ ꯑꯃꯅꯤ ꯂꯣꯏ ꯂꯩꯅꯔꯦꯕ. ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯃꯦꯅꯨꯋꯦꯜꯒ ꯁꯥꯟꯅꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯦꯀꯥꯅꯥꯏꯖ ꯇꯧꯗꯅ ꯄꯨꯔꯥ ꯃꯦꯁꯤꯟ ꯇꯨꯜꯁ ꯑꯐꯕ ꯃꯌꯥꯝꯁꯦ ꯀꯗꯥꯏ ꯁꯥꯟꯅꯩ? ꯑꯩꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯥꯟꯅꯕꯗꯤ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯗ ꯁꯥꯟꯅꯕꯅꯤ. ꯀꯔꯤ ꯖꯤꯝ ꯃꯃꯤꯡꯗꯨꯁꯨ ꯍꯥꯏꯌꯨ. ꯕꯤ ꯐꯤꯠ ꯖꯤꯝ ꯑꯅ ꯑꯩꯈꯣꯏ ꯑꯩꯒ ꯆꯠꯃꯤꯟꯅꯔꯨꯕ ꯍꯟꯗꯛꯀꯤ ꯁꯥꯔꯚꯤꯁꯦꯁꯇꯒꯤ ꯊꯣꯛꯄ ꯑꯩ ꯏꯌꯥꯝꯕ ꯕꯦꯟꯖꯣꯟ ꯃꯥꯒꯤ ꯖꯤꯝꯗ ꯁꯥꯟꯅꯕꯅꯤ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨꯗ ꯁꯥꯟꯅꯔꯝꯃꯦ. ꯑꯗꯨꯒ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕꯗꯤ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯒꯣꯖꯦꯟꯒꯤ ꯅꯤꯉꯣꯝ ꯊꯣꯡꯖꯥꯎꯗ ꯁꯥꯟꯅꯖꯔꯛꯄ. ꯑꯣꯖꯥ ꯒꯣꯖꯦꯟꯒꯤ ꯀꯔꯤ ꯖꯤꯝ ꯃꯃꯤꯡ ꯀꯧꯏ? ꯔꯣꯌꯦꯜ ꯖꯤꯝ. ꯑꯗꯣ ꯀꯔꯤ ꯐꯦꯁꯤꯂꯤꯇꯤꯅꯣ ꯍꯧꯖꯤꯛ? ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯔꯣꯌꯦꯜ ꯖꯤꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ. ꯑꯣꯖꯥ ꯂꯩꯔꯤꯉꯩꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯁꯥꯟꯅꯩ. ꯑꯣꯖꯥꯅ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔ ꯐꯖꯅ ꯑꯗꯨꯝ ꯁꯥꯟꯅꯔꯛꯑꯦ. ꯑꯗꯨꯒ ꯔꯣꯌꯦꯜ ꯖꯤꯝꯁꯤꯗ ꯑꯗꯨꯝ ꯃꯦꯆꯤꯟꯁꯦ ꯁꯨꯗꯕ ꯑꯝꯇ ꯂꯩꯇꯦ. ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ ꯑꯅꯧꯕ ꯃꯦꯆꯤꯟꯁꯦ ꯑꯣꯏꯗ꯭ꯔꯒꯁꯨꯀꯣ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯇꯝꯗꯨꯒꯤ ꯑꯗꯨꯝ ꯃꯦꯆꯤꯟꯗꯣ ꯑꯗꯨꯝ ꯁꯦꯝꯒꯠꯂꯒ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯐꯖꯅ ꯑꯗꯨꯝ ꯊꯝꯃꯦ. ꯑꯗꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯦꯆꯤꯟꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯑꯗꯨꯝ ꯁꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯊꯥꯛꯇ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯃꯦꯆꯤꯟꯁꯦ ꯑꯗꯨꯝ ꯂꯣꯏ ꯁꯨꯅ ꯂꯩ ꯍꯥꯏꯇꯥꯔꯦ. ꯃꯅꯤꯄꯨꯔꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯃꯁꯥꯟꯅ ꯁꯤꯒꯤ ꯄꯥꯏꯅꯔ ꯑꯣꯏꯅ ꯃꯌꯥꯝ ꯑꯃ ꯁꯦꯝꯒꯠꯆꯔꯝꯕ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯣꯖꯥꯅꯤ ꯑꯣꯖꯥ ꯒꯣꯖꯦꯟꯁꯤ ꯑꯣꯏꯕ. ꯑꯗꯨ ꯃꯥꯅ ꯇꯥꯛꯄꯤꯕꯗꯣ ꯇ꯭ꯔꯦꯅꯔꯁꯦ ꯃꯥ ꯈꯛꯇꯃꯛ ꯑꯣꯏꯕ꯭ꯔꯥ ꯑꯇꯣꯞꯄ ꯇ꯭ꯔꯦꯅꯔꯁꯤꯡ ꯇꯥꯟꯅꯕ꯭ꯔꯥ? ꯌꯥꯏꯁꯅꯥꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ? ꯑꯩꯒꯤꯁꯦ ꯑꯍꯥꯟꯕ ꯁꯥꯟꯅꯔꯛꯄꯗ ꯑꯣꯖꯥ ꯒꯣꯖꯦꯟꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯥꯟꯅꯔꯛꯑꯦ ꯑꯗꯨꯝ. ꯑꯗꯨꯒ ꯑꯩꯁꯦ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯨꯃꯥꯏꯅ ꯑꯣꯖꯥꯅ ꯑꯗꯨꯝ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯅꯕꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯦꯕ. ꯈꯤꯇꯪ ꯕꯣꯗꯤꯁꯦ ꯈꯤꯇꯪ ꯐꯖꯔꯛꯄ ꯎꯕꯒ ꯑꯗꯨꯝ ꯑꯣꯖꯥꯅ ꯅꯪ ꯍꯟꯗꯛ ꯂꯥꯛꯏꯕ ꯀꯝꯄꯤꯇꯤꯁꯟꯁꯦ ꯊꯣꯛꯆꯜꯂꯣ ꯃꯇꯨꯡꯗ ꯍꯩꯍꯧꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅꯕꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ. ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯊꯣꯛꯂꯛꯄ ꯀꯥꯟꯗꯗꯤ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯂꯩꯕꯀꯣ ꯑꯩꯈꯣꯏꯒꯤ ꯖꯤꯝꯁꯤꯗ ꯑꯩꯒꯤ ꯖꯤꯝꯁꯤꯗ ꯂꯩꯕ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯣꯏꯅ ꯑꯣꯏꯔꯤꯕ ꯑꯩ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯂꯨꯋꯥꯡ ꯗ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅ ꯃꯥꯏ ꯃꯈꯥꯗ ꯑꯃꯨꯛ ꯇ꯭ꯔꯦꯅꯔ ꯃꯥꯅ ꯇ꯭ꯔꯦꯅꯔ ꯑꯣꯏꯔꯒ ꯃꯥꯏ ꯃꯈꯥꯗ ꯑꯃꯨꯛ ꯁꯥꯟꯅꯖꯔꯒ ꯁꯨꯃꯥꯏꯅ ꯀꯝꯄꯤꯇꯤꯁꯟ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯊꯣꯛꯆꯔꯛꯄ. ꯀꯣꯆ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯅꯔꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯦ ꯃꯔꯨꯑꯣꯏꯕꯁꯦ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯒꯦꯁꯦ ꯌꯥꯏꯁꯅꯥ ꯑꯗꯨ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯅꯦ. ꯃꯔꯨꯗꯤ ꯌꯥꯝ ꯑꯣꯏꯌꯦꯅ ꯍꯥꯏꯖꯅꯤꯡꯉꯦ. ꯃꯔꯝꯗꯤ ꯑꯩꯅ ꯁꯥꯟꯅꯔꯤꯁꯦ ꯑꯩꯈꯣই ꯇ꯭ꯔꯦꯅꯔꯁꯤꯅ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕꯤꯕ ꯑꯃꯨꯛ ꯆꯪꯉꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯗꯩꯗꯤ ꯑꯩꯅ ꯉꯝꯃꯛꯇꯕ ꯀꯥꯟꯗ ꯇ꯭ꯔꯦꯅꯔꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯒ ꯍꯦꯟꯅ ꯃꯁꯤꯡ ꯍꯦꯟꯅ ꯇꯧꯕ ꯉꯝꯗꯕꯗꯣ ꯍꯦꯟꯅ ꯇꯧꯔꯛꯅꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯑꯩꯕꯨ ꯏꯟꯈꯠꯄꯤꯕ ꯑꯗꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ. ꯑꯗꯩ ꯆꯥꯕ ꯊꯛꯄꯁꯦ ꯇ꯭ꯔꯦꯅꯔ ꯑꯃ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯥꯕ ꯊꯛꯄ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯦ ꯇ꯭ꯔꯦꯅꯔꯁꯤꯅ ꯂꯣꯏ ꯁꯦꯝꯕꯤꯗꯣꯏꯅꯦꯕ. ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯐꯪꯒꯗꯕ ꯁꯔꯨꯛ ꯀꯩꯀꯩ ꯆꯥꯒꯗꯕꯁꯦ ꯇ꯭ꯔꯦꯅꯔꯁꯤꯅ ꯂꯣꯏꯅꯃꯛ ꯁꯦꯝꯃꯒ ꯑꯩꯅ ꯆꯥꯕ ꯈꯛꯇꯪ ꯑꯣꯏꯗꯣꯏꯅꯦꯕ. ꯇ꯭ꯔꯦꯅꯔꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯊꯣꯛꯄ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯄꯪꯆꯥ ꯁꯥꯟꯅꯗꯣꯏꯅꯦꯕ. ꯑꯗꯨꯅ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯇ꯭ꯔꯦꯅꯔꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦ. ꯁꯥꯟꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯄ ꯉꯝꯗꯦ. ꯁꯥꯟꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯑꯒ ꯇꯥꯏꯇꯜ ꯂꯣꯏꯅ ꯂꯧꯕꯁꯨ ꯉꯝꯗꯦꯗꯅ. ꯑꯗꯣ ꯇꯥꯏꯇꯜ ꯂꯧꯕ ꯉꯝꯕ ꯁꯦ ꯒꯣꯜꯒ ꯂꯧꯔꯛꯏꯁꯦ ꯑꯗꯒꯤ ꯁꯤꯜꯚꯔꯒ ꯕ꯭ꯔꯣꯟꯖꯒ ꯂꯧꯔꯛꯏꯁꯦ ꯑꯗꯣ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯒ ꯇꯥꯕ ꯉꯝꯅꯅꯕ ꯃꯑꯣꯡ ꯁꯥꯟꯅꯕꯁꯦ ꯃꯁꯤꯒꯤ ꯃꯁꯥꯟꯅꯁꯦ ꯃꯁꯤꯗꯤ ꯌꯥꯏꯁꯅꯥꯗꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯇꯥꯏꯇꯜꯁꯤ ꯂꯧꯕ ꯉꯝꯃꯕꯅꯤ나 ꯑꯗꯨꯋꯥꯏꯗ ꯀꯔꯝꯍꯥꯏꯅ ꯁꯥꯟꯅꯒꯦꯗꯣ? ꯑꯩ ꯁꯤ ꯁꯥꯟꯅꯕꯁꯦ ꯑꯗꯨꯝ ꯐꯖꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯊꯣꯛꯑꯒꯦ ꯑꯗꯩ ꯑꯩꯅ ꯁꯤ ꯇꯥꯏꯇꯜꯁꯦ ꯂꯧꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒ ꯁꯥꯟꯅꯔꯛꯄꯁꯦ ꯐꯖꯅ ꯑꯩ ꯅꯨꯡꯇꯤꯒꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯕ ꯑꯃ ꯆꯪꯉꯦ. ꯍꯥꯟꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯣꯏꯕ ꯑꯃ ꯆꯪꯉꯦ. ꯑꯗꯨꯒ ꯑꯩ ꯂꯣꯏꯅꯃꯛ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯄ ꯑꯃ ꯆꯪꯉꯦ.
ꯆꯥꯕ ꯊꯛꯄ ꯑꯗꯩꯗꯤ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄ ꯁꯤꯃ ꯂꯣꯏꯅ ꯀꯠꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯁꯤ ꯉꯝꯕ ꯑꯃ ꯆꯪꯉꯦ ꯑꯩꯒꯤ ꯑꯣꯏꯅ ꯀꯣꯏꯕ ꯂꯥꯡꯕ ꯑꯗꯩ ꯏꯃꯥꯟꯅꯕ ꯄꯨꯟꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯀꯩꯅꯣꯝꯃ ꯌꯨꯝꯗ ꯀꯩꯅꯣꯝꯃ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯊꯣꯛꯄ꯭ꯔꯥ ꯑꯗꯩꯗꯤ ꯎꯁꯣꯞ ꯑꯃ ꯊꯣꯛꯄ ꯑꯣꯏꯔꯁꯨ ꯀꯩꯝ ꯆꯥꯗꯕꯤ ꯀꯩꯝ ꯌꯥꯎꯗꯕꯤ ꯑꯗꯨꯝ ꯑꯩ ꯐꯖꯅ ꯑꯗꯨꯝ ꯈꯥꯡꯉ ꯂꯥꯛꯑꯦꯕ ꯑꯗꯩꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯁꯦ ꯑꯩ 3-4ꯔꯛ ꯁꯨꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯎꯔꯛꯇ꯭ꯔꯤꯁꯦ ꯑꯩ ꯗꯥꯏꯇꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯂꯩꯔꯛꯄ ꯑꯗꯨꯝ ꯃꯇꯝ ꯑꯣꯏꯕꯒꯤ ꯑꯗꯨꯅ ꯁꯥꯟꯅꯕꯁꯨ ꯑꯃꯨꯛ ꯐꯖꯅ ꯁꯥꯟꯅꯕꯤꯕ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯁꯤꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯟꯅꯕꯤꯕ ꯑꯗꯨꯒ ꯄꯣꯊꯥꯕꯁꯤꯁꯨ ꯐꯖꯅ ꯄꯣꯊꯥꯕꯤꯕ ꯑꯍꯤꯡ ꯐꯖꯅ ꯇꯨꯝꯕꯤꯕ ꯑꯩꯈꯣꯏ ꯐꯖꯅ ꯔꯦꯁ ꯄꯤꯕꯤꯕ ꯆꯥꯕꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯆꯥꯕꯁꯤꯁꯨ ꯆꯥꯕꯁꯤꯗꯁꯨ ꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯋꯦ ꯍꯥꯏꯖꯅꯤꯡꯉꯦ ꯐꯖꯅ ꯆꯥꯗ꯭ꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯁꯥꯟꯅꯔꯨꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯆꯥꯕ ꯑꯗꯩꯗꯤ ꯐꯖꯅ ꯇꯨꯝꯕ ꯄꯣꯊꯥꯕ ꯐꯖꯅ ꯁꯥꯟꯅꯕꯤꯕ ꯅꯨꯡꯇꯤꯒꯤ ꯆꯥꯡ ꯅꯥꯏꯅ ꯐꯖꯅ ꯇꯧꯕꯤꯕ ꯁꯤꯃ ꯐꯖꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯃ ꯂꯩꯔꯦ ꯁꯤ ꯌꯥꯝ ꯆꯨꯝꯕ ꯍꯥꯏꯗꯤ ꯄ꯭ꯂꯦꯌꯔ ꯑꯃꯅ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯃꯁ ꯗ꯭ꯌꯨꯇꯤ ꯑꯅ ꯇꯧꯒꯗꯕ ꯁꯣꯏꯗꯅ ꯇꯧꯒꯗꯕ ꯑꯦꯔꯤꯌꯥꯗꯨꯅꯤꯀꯣ ꯍꯥꯏꯔꯤꯗꯣ ꯃꯥꯅꯦ ꯌꯥꯏꯁꯤꯅ ꯑꯩ ꯏꯁꯥꯁꯦ ꯀꯌꯥꯝ ꯀꯟꯐꯤꯗꯦꯟꯁ ꯂꯩꯒꯦꯕ ꯌꯥꯏꯁꯤꯅ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯄ ꯃꯇꯝꯗ ꯑꯩ ꯂꯧꯅꯤꯒ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯃꯃꯥꯡ ꯑꯩꯅ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯆꯠꯆꯕ 2023ꯒꯤꯗꯁꯨ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯋꯦꯠꯁꯦ 65ꯗ ꯆꯠꯄꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯑꯩ ꯆꯠꯄꯁꯤꯗ ꯑꯩꯒꯤ ꯋꯦꯠꯁꯤꯒꯤꯗꯤ ꯒꯣꯜꯁꯦ ꯑꯗꯨꯝ ꯇꯥꯔꯒꯦꯠ ꯇꯧꯔ ꯈꯜꯂꯒꯗꯤ ꯆꯠꯆꯩꯕ ꯑꯩ ꯁꯤ ꯂꯧꯕ ꯉꯝꯅꯦꯅ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯁꯤꯗꯤ ꯂꯧꯕꯁꯨ ꯉꯝꯅꯦꯅ ꯑꯩꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝꯁꯤꯒ ꯑꯗꯨꯝ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯥꯔꯒꯦꯠ ꯇꯧꯔꯗꯤ ꯆꯠꯆꯩ ꯑꯗꯣ ꯑꯩ ꯑꯗꯨꯒꯤ ꯆꯍꯤꯁꯤꯗ ꯑꯩꯁꯦ ꯋꯦꯠ ꯖꯔꯅꯤ ꯆꯠꯄꯁꯤꯗ ꯋꯦꯠꯁꯦ ꯑꯩꯒꯤ ꯀꯦꯟꯗꯕ ꯖꯔꯅꯤ ꯆꯠꯄꯁꯦ ꯃꯤꯒꯤ ꯋꯦꯠꯇꯤ ꯂꯣꯏ ꯀꯦꯟꯅꯩꯌꯦꯕꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ 65 ꯊꯣꯛꯀꯗꯕ ꯑꯩꯁꯦ 60 ꯁꯤꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯆꯠꯄꯗ 66ꯀ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯖꯔꯅꯤ ꯆꯠꯄꯗ ꯀꯦꯖꯤ ꯑꯃꯁꯦ ꯑꯗꯨꯝ ꯇꯥꯟꯅꯩꯌꯦꯕ ꯃꯤꯒꯤꯗꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯥꯟꯅꯁꯨ ꯌꯥꯝ ꯆꯠꯂꯛꯇꯕꯅꯤꯅ ꯑꯩꯁꯨ ꯈꯪꯗꯕꯅꯤꯅ ꯑꯩꯉꯣꯟꯗ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯁꯦ ꯑꯩꯉꯣꯟꯗꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯋꯦꯠꯁꯦ ꯑꯩꯒꯤ ꯇꯥꯗꯕ ꯑꯗꯨꯗꯒꯤ ꯋꯦꯠꯁꯦ ꯑꯩꯉꯣꯟꯗ ꯒ꯭ꯔꯥꯝ ꯈꯔ ꯍꯦꯜꯂꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯔꯥꯝ 900ꯃꯨꯛ ꯍꯦꯜꯂꯒ 65 ꯊꯣꯛꯀꯗꯕ ꯑꯩꯁꯦ 70 ꯊꯣꯛꯈꯤꯕ ꯑꯗꯨꯅ ꯑꯩ 70 ꯊꯣꯛꯄꯗꯣ ꯑꯩꯅ ꯊꯣꯛꯀꯦꯅ ꯈꯜꯂꯒ ꯇꯥꯔꯒꯦꯠ ꯇꯧꯔ ꯂꯥꯛꯈꯤꯕꯗꯨꯗꯤ 65ꯗ ꯒꯣꯜ ꯇꯥꯔꯒꯦꯠ ꯇꯧꯔ ꯂꯥꯛꯄꯅꯦꯕ ꯑꯗꯨꯒ ꯊꯣꯛꯄꯅ 70ꯗ ꯊꯣꯛꯑꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩ ꯑꯣꯖꯥꯅ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯐꯖꯅ ꯊꯧꯒꯠꯄꯤꯗꯅ ꯁꯦ ꯅꯪ ꯑꯗꯨ 70 ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯑꯉꯝꯕ ꯕꯦꯁ ꯂꯦꯚꯦꯜꯗ ꯄꯤꯔꯝꯃꯨ ꯑꯗꯨ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯄꯤꯔꯕ ꯀꯥꯟꯗ ꯑꯗꯨꯗ ꯑꯩꯁꯨ ꯇꯣꯞ 5 ꯃꯅꯨꯡ ꯆꯪꯉꯒ 4th ꯇꯥꯖꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯑꯩꯒꯤ ꯕꯣꯗꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯁꯦꯝꯃꯦ ꯑꯗꯨꯒ ꯑꯩꯁꯦ ꯆꯥꯁꯟꯕ ꯈꯣꯠꯆꯟꯕ ꯇꯧꯔꯁꯨ ꯑꯩ ꯌꯥꯝ ꯀꯟꯅ ꯅꯣꯏꯒꯟꯗꯦꯕ ꯖꯔ ꯅꯣꯏꯒꯟꯕ ꯃꯤ ꯑꯣꯏꯗꯕ ꯑꯗꯨꯝ ꯃꯁꯜꯁꯦ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯐꯖꯅ ꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯃꯁꯜ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯄꯔꯦꯁꯟ ꯅꯥꯏꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩ ꯕꯣꯗꯤ ꯐꯠ ꯗꯥꯏꯇꯤꯡ ꯑꯃ ꯇꯧꯈꯠꯂꯛꯄ ꯑꯣꯏꯕ ꯑꯗꯩꯗꯤ ꯕꯣꯗꯤꯁꯤ ꯁꯦꯝꯀꯠꯂꯛꯄꯗ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯃꯇꯝ ꯀꯨꯏꯅ ꯆꯪꯗꯦꯕ ꯑꯗꯨꯝ ꯐꯖꯅ ꯑꯩ ꯃꯦꯟꯇꯦꯟ ꯇꯧꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯖꯔ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯑꯦꯁꯤꯌꯥꯒꯤ ꯇꯥꯏꯇꯜꯁꯦ ꯂꯧꯕꯗ ꯑꯩꯁꯦ ꯑꯗꯨꯝ ꯐꯖꯅꯗꯤ ꯍꯣꯠꯅꯔꯦ ꯑꯗꯨꯒ ꯑꯩ ꯁ꯭ꯇꯦꯖꯇꯁꯨ ꯃꯌꯥꯝ ꯁ꯭ꯇꯦꯠꯀꯤ ꯃꯌꯥꯝ ꯁ꯭ꯇꯦꯖꯇ ꯃꯌꯥꯝ ꯀꯥꯔꯛꯑꯕꯅꯤꯅ ꯑꯩ ꯕꯣꯗꯤꯁꯦ ꯀꯝꯄꯤꯠ ꯇꯧꯔꯛꯄꯗ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯒꯣꯜ ꯂꯧꯕ ꯌꯥꯝ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯑꯩ ꯕꯣꯗꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯠꯂꯒ ꯑꯩ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯒꯣꯜ ꯂꯧꯕ ꯉꯝꯅꯤ ꯀꯣꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯂꯩ ꯈꯟꯖꯕ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩ ꯑꯩꯒꯤ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯍꯟꯗꯛꯇꯤ ꯒꯣꯜ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯣꯠꯇ꯭ꯔꯕꯅꯤ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯍꯥꯞꯄꯤꯗꯅ ꯑꯗꯨꯝ ꯑꯣꯖꯥꯅ ꯑꯩ ꯇꯥꯛꯏꯕꯅꯤꯅ ꯁꯦꯝꯃꯤꯕꯅꯤꯅ ꯑꯩꯒꯤ ꯕꯣꯗꯤꯁꯤ ꯑꯗꯨꯝ ꯎꯕꯗ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯑꯗꯩ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯈꯟꯖꯕ ꯑꯩꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯁꯨ ꯃꯌꯥꯝ ꯊꯣꯛꯂꯛꯑꯕꯅꯤꯅ ꯍꯟꯗꯛꯇꯤ ꯉꯝꯅꯤꯀꯣꯅ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯤꯗꯒꯤ ꯀꯟꯐꯤꯗꯦꯟꯁ ꯂꯩꯅ ꯆꯠꯂꯦ ꯑꯩꯅ ꯑꯩ ꯏꯁꯥꯁꯤ ꯌꯦꯡꯖꯕ ꯃꯇꯝ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯄ ꯃꯇꯝꯗ ꯀꯜꯂꯛꯆꯕꯁꯤ ꯑꯩ ꯏꯁꯥꯁꯦ ꯌꯦꯁ ꯑꯩ ꯁꯦꯠꯁꯤ ꯐꯖꯩ ꯑꯗꯒꯤ ꯑꯥꯔꯝꯁꯤ ꯐꯖꯩ ꯈꯨꯗꯝ ꯊꯥꯏ ꯐꯖꯩ ꯑꯗꯣ ꯑꯦꯞꯁ ꯐꯖꯩ ꯁꯤꯒꯨꯝꯕꯁꯤꯗꯤ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ? ꯑꯩꯅ ꯈ꯭ꯋꯥꯏ ꯀꯜꯂꯛꯆꯕꯁꯦ ꯑꯩꯉꯣꯟꯗ ꯆꯦꯁꯁꯤꯃ ꯌꯥꯝ ꯀꯜꯂꯛꯆꯔꯦ ꯆꯦꯁꯁꯤꯃ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯑꯩꯁꯦ ꯑꯩꯈꯣꯏ ꯁꯥꯟꯅꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯀꯥꯡꯕꯨ ꯃꯔꯛꯇꯁꯨ ꯑꯩ ꯆꯦꯁꯁꯤ ꯑꯗꯨꯝ ꯐꯖꯩ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯁꯣꯜꯂꯝꯕ ꯄꯥꯔꯠꯁꯦ ꯊꯥꯏꯁꯤꯅꯤ ꯂꯦꯛꯁꯤꯅꯦꯕ ꯌꯥꯝ ꯁꯣꯜꯂꯝꯃꯤꯁꯦ ꯑꯗꯣ ꯂꯦꯛꯁꯦ ꯑꯩꯅ ꯆꯍꯤ ꯑꯃꯃꯨꯛꯁꯤꯗ ꯐꯖꯅ ꯑꯗꯨꯝ ꯑꯩꯁꯨ ꯐꯖꯅ ꯁꯤꯗ ꯐꯣꯀꯁ ꯇꯧꯔ ꯁꯥꯟꯅꯔꯛꯄꯗꯒꯤ ꯂꯦꯛꯁꯦ ꯐꯅꯌꯥꯝ ꯑꯣꯜꯂꯦ ꯐꯖꯔꯦ ꯐꯅꯌꯥꯝ ꯁꯤꯁꯨ ꯑꯗꯨꯝ ꯁꯤ ꯐꯖꯔꯛꯄꯗꯒꯤ ꯑꯩ ꯂꯦꯛꯁꯤꯒ ꯆꯦꯁꯁꯤꯒꯅꯦ ꯑꯗꯨꯝ ꯑꯩ ꯁꯤꯁꯤꯅ ꯈ꯭ꯋꯥꯏ ꯄꯥꯝꯅ ꯈꯟꯖꯔꯦ꯫ ꯀꯝꯄꯤꯇꯤꯁꯟ ꯂꯥꯛꯇꯣꯔꯦ ꯍꯥꯏꯔꯒ ꯂꯥꯛꯀꯗꯧꯕ ꯃꯇꯝꯗꯨ ꯁꯤꯖꯟꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯒ ꯀꯝꯄꯤꯇꯤꯁꯟ ꯂꯩꯇꯕ ꯃꯇꯝꯗ ꯑꯣꯐ ꯁꯤꯖꯟꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨ ꯁꯤꯖꯟ ꯃꯇꯝꯗꯨꯗꯗꯤ ꯆꯥꯕ ꯊꯛꯄꯁꯨ ꯆꯦꯛ ꯇꯧꯕ ꯁꯥꯟꯅꯕꯁꯨ ꯍꯦꯛꯇꯤꯛ ꯑꯣꯏꯅ ꯄꯨꯡꯒꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒ ꯄꯥꯗꯅ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯐ ꯁꯤꯖꯟꯗꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯔꯤꯂꯦꯛꯁ ꯇꯧꯊꯣꯛꯄ ꯆꯥ ꯁꯤꯒꯨꯝꯕꯁꯤꯕꯨ ꯂꯩꯕ꯭ꯔꯥ ꯁꯥꯟꯅꯔꯣꯏ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯃꯁꯥꯟꯅꯁꯤꯗꯩꯁꯤꯗ ꯁꯤꯒꯨꯝꯕꯁꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯁꯤꯅꯥꯒꯤꯗꯤ? ꯑꯩꯅ ꯑꯗꯨꯝ ꯎꯖꯕꯗꯁꯨ ꯑꯗꯨꯝ ꯂꯩꯌꯦꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯏꯁꯥꯗꯗꯤ ꯁꯨꯃꯥꯏꯅ ꯑꯣꯐ ꯁꯤꯖꯟ ꯑꯃ ꯄꯤꯕ ꯀꯥꯏꯁꯤꯒꯁꯨ ꯄꯤꯔꯛꯇꯦꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯒꯦꯔꯥ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯒꯦꯔꯥ ꯀꯝꯄꯤꯇꯤꯁꯟꯁꯦ ꯌꯥꯔꯤꯒꯩ ꯑꯩꯒꯤꯗꯤ ꯍꯦꯛ ꯁꯥꯟꯅꯕꯁꯦ ꯆꯪꯉꯛꯄꯗꯒꯤ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯀꯦꯅ ꯑꯗꯨꯝ ꯈꯜꯂ ꯆꯪꯖꯔꯛꯄꯅꯦꯕ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯅ ꯀꯝꯄꯤꯇꯤꯁꯟꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁ꯭ꯇꯦꯠꯀꯤ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯗꯨꯝ ꯊꯣꯛꯂꯛꯄ ꯍꯦꯛ ꯗꯦꯠ ꯐꯤꯛꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯂꯛꯄꯗ ꯁꯤꯗ ꯁꯤꯜꯂꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯌꯥꯎꯗꯕ ꯑꯝꯇ ꯂꯩꯇꯦ ꯆꯤꯊꯗꯅ ꯂꯣꯏ ꯌꯥꯎꯔꯛꯑꯦꯕ
ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯣꯐ ꯁꯤꯖꯟꯁꯦ ꯑꯝꯇꯁꯨ ꯄꯤꯔꯛꯇꯦꯕ ꯄꯤꯔꯛꯑꯒꯁꯨ ꯑꯩꯗꯤ ꯊꯥ ꯑꯃꯃꯨꯛꯇꯤ ꯁꯨꯃꯥꯏꯅꯒ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯇꯧꯕ ꯋꯥꯅꯤ ꯅꯠꯇꯕꯤꯗ ꯃꯌꯥꯝꯅ ꯄꯤꯅꯔꯤ ꯁꯨꯃꯥꯏꯅꯗꯤ ꯄꯤꯗꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯕꯗꯗꯤ ꯑꯗꯨꯝ ꯍꯣꯏ ꯁꯤꯖꯟ ꯃꯅꯨꯡꯗ ꯐꯖꯅ ꯁꯥꯟꯅꯕ ꯑꯗꯩ ꯐꯖꯅ ꯆꯥꯕ ꯊꯛꯄ ꯁ꯭ꯇ꯭रिꯛ ꯑꯣꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯀꯟꯇꯦꯁꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯣꯐ ꯁꯤꯖꯟꯗ ꯑꯃꯨꯛ ꯆꯥꯁꯟꯕ ꯈꯣꯠꯆꯟꯕ ꯑꯗꯩꯗꯤ ꯐꯖꯅ ꯌꯥꯝ ꯀꯟꯅ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕꯗꯒꯤ 50% ꯍꯟꯊꯔꯒ ꯈꯔ ꯁꯝ ꯅꯣꯡ ꯑꯌꯨꯛ ꯁꯥꯟꯅꯗꯕꯤꯗ ꯅꯨꯡꯗꯥꯡꯒꯨꯝꯕ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃ ꯈꯛꯀ ꯁꯥꯟꯅꯔꯒ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯅꯕ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯛꯁ ꯄꯤꯊꯣꯛꯄ ꯑꯣꯏꯅ ꯑꯣꯐ ꯁꯤꯖꯟ ꯄꯤꯊꯣꯛꯄꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯩꯁꯨ ꯋꯦꯠ ꯆꯤꯡꯕꯒ ꯍꯥꯏꯕꯁꯤ ꯇꯥꯗꯤ ꯇꯥꯏ ꯁꯤꯕꯨ ꯄ꯭ꯔꯦꯛꯇꯤꯀꯦꯕꯜ ꯑꯣꯏꯕ꯭ꯔꯥ ꯋꯦꯠ ꯆꯤꯡꯕ ꯀꯥꯏꯁꯤꯕꯨ ꯂꯩꯕ꯭ꯔꯥ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯋꯦꯠ ꯆꯤꯡꯕꯁꯦ ꯑꯗꯨꯝ ꯂꯩ ꯑꯗꯨꯝ ꯍꯥꯏ ꯌꯥꯏ ꯑꯗꯨꯝ ꯆꯤꯡꯅꯩꯌꯦꯕꯀꯣ ꯑꯗꯨꯝ ꯑꯩ ꯍꯟꯗꯛꯀꯤ ꯑꯗꯨꯝ ꯑꯦꯁꯤꯌꯥꯒꯤ ꯆꯠꯂꯨꯕꯁꯦ ꯑꯗꯨꯝ ꯑꯩꯒ ꯊꯣꯛꯃꯤꯟꯅꯔꯤꯕ ꯔꯤꯁꯤꯀꯥꯟꯇꯁꯦ ꯃꯥꯁꯨ ꯑꯗꯨꯝ ꯐꯅꯌꯥꯝ ꯋꯦꯠꯁꯦ ꯍꯦꯜꯂ ꯂꯥꯛꯑꯦꯕ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯋꯦꯠꯁꯦ ꯉꯝꯅꯕ ꯑꯗꯨꯝ ꯃꯥꯁꯨ 75 ꯑꯗꯨꯝ ꯁꯥꯟꯅꯔꯛꯑꯦꯕ ꯃꯥ ꯌꯥꯝ ꯋꯥꯡꯁꯨ ꯋꯥꯡꯉꯦ ꯃꯁꯥꯁꯨ ꯆꯥꯎꯋꯦ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯠ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯣ ꯃꯥ 75 ꯕꯤꯂꯣ ꯁꯥꯟꯅꯔꯛꯄ ꯑꯗꯨꯝ ꯉꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯃꯃꯥꯡ ꯆꯠꯂꯨꯕ ꯏꯟꯗꯤꯌꯥꯗꯣ ꯑꯩꯒꯤꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯋꯦꯠꯁꯦ ꯌꯥꯅꯤ ꯈꯜꯂ ꯆꯠꯂꯨꯕꯅꯦꯕ ꯑꯗꯣ ꯋꯦꯠꯇꯣ ꯁꯤꯗꯒꯤꯗꯤ ꯑꯩꯒꯤꯗꯤ ꯑꯣꯖꯥ ꯃꯌꯥꯝ ꯇꯥꯟꯅꯔꯝꯕ ꯁꯥꯟꯅꯔꯝꯕꯅꯤ ꯑꯗꯨꯒ ꯑꯥꯗ ꯆꯠꯈꯤꯕꯗꯗꯤ ꯑꯣꯖꯥꯗꯣ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯋꯦꯠ ꯆꯤꯡꯕ ꯈꯣꯠꯄ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖꯇꯣ ꯀꯌꯥ ꯂꯩꯇꯕ ꯑꯗꯨꯅ ꯑꯣꯖꯥꯅ ꯑꯥꯗ ꯂꯩꯍꯧꯔꯕꯅꯤꯅ ꯑꯩ ꯁꯦꯟꯅꯕ ꯈꯣꯠꯄ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯒꯗꯕꯗꯣ ꯂꯩꯍꯧꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯕꯅꯤꯅ ꯋꯦꯠꯇꯣ ꯍꯦꯜꯂꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ 70 ꯊꯣꯛꯈꯤꯕ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯁꯥꯟꯅꯕꯁꯦ ꯏꯟꯗꯤꯌꯥꯒꯤ ꯈꯜꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯍꯜꯂꯤ ꯃꯣꯏ ꯈꯟꯕꯒꯤ ꯃꯑꯣꯡꯗꯨꯗꯤ ꯁ꯭ꯂꯥꯏꯠꯂꯤ ꯑꯃꯨꯛ ꯇꯦꯟꯇꯛꯅ ꯍꯥꯏꯔꯣ ꯀꯃꯥꯏꯅ ꯇꯧꯏ ꯏꯟꯗꯤꯌꯥꯒꯤ ꯈꯟꯕꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯈꯜꯂ ꯆꯠꯂꯤꯕ ꯇꯤꯝꯁꯦ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤꯁꯨ ꯑꯗꯨꯝ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯑꯣꯏꯅ ꯆꯥꯎꯅ ꯁꯤꯜꯂꯦ ꯃꯣꯏꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯃꯥꯏꯅ ꯆꯪꯒꯩ ꯁꯤꯜꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯒꯤ ꯋꯦꯠꯀꯤ ꯀꯦꯇꯥꯒꯣꯔꯤꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯂꯝꯒꯤ ꯂꯥꯛꯏꯕ ꯃꯤꯈꯩꯁꯦ ꯑꯃꯨꯛ ꯄꯨꯂꯞ ꯀꯝꯄꯤꯠ ꯇꯧꯍꯟꯕ ꯑꯗꯨꯒ ꯁꯤꯗꯒꯤ ꯁꯦꯂꯦꯛꯁꯟꯁꯦ ꯑꯅꯤ ꯇꯧꯕ ꯑꯗꯩꯗꯤ ꯑꯃꯈꯛꯇꯪ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯈꯟꯕ ꯑꯗꯣ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯆꯠꯂꯨꯕꯗꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯅꯤꯃꯛ ꯇꯧꯔꯛꯄ ꯑꯅꯤꯃꯛ ꯍꯥꯏꯁꯦ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯑꯦꯁꯤꯌꯥꯁꯤꯒ ꯂꯥꯛꯀꯗꯧꯕ ꯋꯥꯔꯜꯁꯤꯒ ꯄꯨꯂꯞ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯅꯤꯄꯨꯔꯤ ꯑꯍꯨꯝ ꯁꯦꯂꯦꯛꯁꯟ ꯇꯧꯕꯅꯦꯕ ꯑꯃꯅ ꯑꯦꯁꯤꯌꯥꯗ ꯇꯧꯕ ꯑꯃꯅ ꯋꯥꯔꯜꯗ ꯇꯧꯕ ꯑꯩꯅ ꯄꯨꯂꯞ ꯑꯅꯤꯃꯛꯇ ꯇꯧꯕ ꯋꯥꯔꯜꯒꯤꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯋꯥꯔꯜꯒꯤꯁꯦ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯆꯍꯤꯁꯤꯒꯤ ꯅꯕꯦꯝꯕꯔꯁꯦ ꯅꯕꯦꯝꯕꯔ ꯇꯥꯔꯤꯛ 5ꯗꯩꯅ ꯇꯥꯔꯤꯛ 12 ꯁꯤꯕꯨꯛꯇ ꯑꯗꯨ ꯌꯥꯏꯁꯅꯥꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯕꯣꯗꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯗꯨꯒ ꯑꯗꯨꯒꯤ ꯐꯤꯠꯅꯦꯁ ꯃꯥꯒꯤ ꯐꯖꯈ꯭ꯔꯕ ꯕꯣꯗꯤ ꯑꯗꯨ ꯎꯕ ꯃꯇꯝ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧ ꯀꯔꯤ ꯍꯥꯏ ꯃꯣꯏꯗꯤ ꯀꯔꯤ ꯀꯃꯦꯟ ꯄꯤ ꯑꯗꯨꯝ ꯃꯣꯏꯒꯤ IBBFꯀꯤ ꯖꯁꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯎꯕꯗ ꯑꯗꯨꯝ ꯑꯩ ꯎꯕꯗꯁꯨ ꯑꯗꯨꯝ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ ꯍꯥꯏꯂꯤ ꯐꯖꯅ ꯑꯗꯨꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯄ꯭ꯔꯥꯎꯠ ꯇꯧꯋꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯑꯗꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯊꯦꯡꯅꯔꯨꯕꯗ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯪꯕꯅꯤ ꯈꯪꯗꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯝꯕꯔ ꯄꯤꯌꯨ ꯈꯣꯠꯂꯨ ꯂꯧꯍꯧꯕ ꯑꯗꯩ ꯑꯗꯨꯝ ꯃꯣꯏꯗꯤ ꯌꯥꯝ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯃꯣꯏ ꯑꯥꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯈꯤꯇꯪꯗꯤ ꯈꯦꯠꯅꯩ ꯍꯥꯏꯗꯤ ꯑꯦꯟꯀꯔꯦꯖꯃꯦꯟꯁꯦ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯤꯒꯤ ꯊꯧꯅꯥꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯁꯤ ꯊꯧꯅꯥꯁꯤ ꯍꯥꯞꯄꯤꯕ ꯍꯥꯏꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯗꯅ ꯇꯥꯡ 5ꯗ ꯆꯠꯈ꯭ꯔꯦ ꯌꯧꯔꯀꯥꯟꯗꯨꯗꯩꯗ ꯅꯣꯡ ꯅꯤꯅꯤꯗꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝꯗꯤ ꯐꯪꯒꯅꯤ ꯑꯗꯨ ꯆꯤꯟꯖꯥꯛ ꯑꯣꯟꯅꯗꯣꯏꯅꯤ ꯑꯗꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯣꯟꯅꯗꯣꯏꯅꯤ ꯑꯗꯨ ꯊꯣꯛꯇꯣꯏꯅꯤ ꯀꯝꯄꯤꯇꯤꯁꯟꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯃꯣꯏꯒꯤ ꯑꯗꯨꯋꯥꯏꯒꯤ ꯕꯣꯇꯝ ꯑꯥꯏꯂꯦꯟꯁꯤꯕꯨ ꯃꯥꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯗꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯤꯒꯤ ꯆꯥꯕ ꯊꯛꯄ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯣꯏꯒꯤ ꯕꯇꯝꯒꯤꯁꯦ ꯌꯥꯝ ꯁꯥꯏꯌꯦꯕ ꯋꯦꯗꯔꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯗꯤ ꯌꯥꯝ ꯍꯦꯟꯅ ꯁꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯂꯥꯛꯄꯅꯤꯅ ꯍꯣꯇꯦꯜ ꯑꯗꯨꯝ 5 ꯁ꯭ꯇꯥꯔꯒꯤ ꯍꯣꯇꯦꯜ ꯑꯗꯨꯝ ꯄꯤꯌꯦꯕ ꯑꯗꯨꯅ ꯂꯩꯕꯒꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯣ ꯆꯥꯕ ꯊꯛꯄꯁꯨ ꯑꯗꯨꯝ ꯍꯣꯇꯦꯜꯁꯤꯗ ꯑꯗꯨꯝ ꯐꯖꯅ ꯁꯤꯜꯂꯦ ꯕꯐꯦꯠ ꯂꯣꯏ ꯇꯧꯔ ꯁꯤꯜꯂꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯥꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯅ ꯌꯨꯝꯗ ꯆꯥꯖꯕ ꯌꯦꯟ ꯑꯐꯨꯠꯄ ꯆꯥꯕꯅꯤ ꯈꯪꯗे ꯌꯦꯟ ꯑꯌꯥꯏꯕꯕꯨ ꯆꯥꯕꯅꯤ ꯈꯪꯗे ꯇꯧꯕ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯍꯣꯇꯦꯜꯒꯤ 4th ꯐ꯭ꯂꯣꯔꯗ ꯑꯗꯨꯝ ꯆꯥꯎꯅ ꯕꯐꯦꯠ ꯇꯧꯔꯒ ꯌꯦꯟ ꯑꯐꯨꯠꯄ ꯑꯗꯩꯗꯤ ꯉꯥ ꯑꯐꯨꯠꯄ ꯑꯗꯩꯗꯤ ꯆꯝꯐꯨꯠ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯊꯝꯃꯒ ꯚꯤꯖꯤꯇꯦꯕꯜ ꯀꯩꯀꯥ ꯐ꯭ꯔꯨꯏꯠ ꯀꯩꯀꯥ ꯐꯖꯅ ꯊꯝꯃꯒ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯗꯨꯝ ꯐꯖꯅ ꯁꯤꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯥꯔꯛꯄꯅꯤꯅ ꯑꯗꯨꯝ ꯆꯞꯇꯤ ꯃꯥꯟꯅꯩ ꯑꯗ ꯈꯤꯇꯪ ꯈꯦꯠꯅꯕ ꯃꯣꯏꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯩꯗꯤ ꯃꯣꯏꯅ ꯊꯣꯡꯉꯤꯕ ꯈꯨꯊꯣꯡ ꯑꯗꯩꯗꯤ ꯃꯣꯏꯅ ꯁꯤꯜꯂꯝꯕ ꯃꯑꯣꯡꯗꯤ ꯈꯔꯗꯤ ꯈꯦꯠꯅꯩ ꯑꯗꯨꯒ ꯃꯣꯏꯒꯤ ꯕꯇꯝ ꯁꯤꯇꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯑꯗꯥꯏꯁꯦ ꯌꯥꯝ ꯀꯟꯅ ꯍꯩ ꯔꯥ ꯌꯥꯝ ꯀꯟꯅ ꯐꯪꯗꯦ ꯍꯩ ꯔꯥ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯑꯩꯅ ꯆꯥꯔ ꯂꯥꯛꯄ ꯈꯣꯠꯄ ꯌꯨꯝ ꯄꯨꯖꯔꯛꯄꯁꯦ ꯑꯗꯨꯝ ꯂꯣꯏꯈꯤꯗꯅ ꯑꯥꯗ ꯂꯩꯒꯦ ꯈꯔ ꯂꯥꯛꯄꯁꯦ ꯑꯝꯇ ꯐꯪꯗꯦꯕ ꯈꯔ ꯐꯪꯉꯤꯁꯦ ꯌꯥꯝ ꯃꯦꯟꯅ ꯑꯣꯏꯅ ꯐꯪꯕꯗ ꯃꯣꯏꯒꯤ ꯍꯩ ꯔꯥꯁꯦ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯏꯠꯁꯦ ꯌꯥꯝ ꯐꯪꯉꯦ ꯗ꯭ꯔꯦꯒꯟ ꯐ꯭ꯔꯨꯏꯠꯁꯦ ꯐꯖꯅ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯩꯔ ꯆꯥꯔꯦ ꯑꯥꯗ ꯑꯗꯣ ꯑꯇꯩ ꯑꯗꯨꯝꯕ ꯑꯇꯣꯞꯄꯗꯤ ꯌꯥꯝ ꯀꯟꯅ ꯍꯩ ꯔꯥꯗꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯦ ꯐꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯆꯠꯊꯣꯛꯇꯕꯅꯤꯅ ꯃꯐꯝꯗꯣ ꯌꯥꯝ ꯂꯥꯞꯅ ꯆꯠꯊꯣꯛꯇꯦꯕ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯒꯤ ꯄꯨꯂꯞ ꯇꯤꯝ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯀꯩꯀꯩ ꯑꯊꯨ ꯑꯀꯥꯏ ꯇꯧꯔꯁꯨꯅ ꯑꯗꯨꯅ ꯃꯐꯝꯗ ꯂꯩꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯁꯨꯝ ꯂꯩꯔꯛꯑꯕꯅꯤꯅ ꯍꯞꯇꯥꯃꯨꯛ ꯂꯩꯔꯛꯄꯅꯤꯅ ꯍꯩꯅꯔꯛꯑꯦ ꯂꯩꯕ ꯁꯨꯝ ꯂꯩꯕꯗꯤ ꯑꯗꯨꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯡꯁꯨ ꯑꯣꯟꯅꯩꯌꯦ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯒꯤ ꯄꯨꯡꯒ ꯑꯥꯒꯤ ꯄꯨꯡꯒꯁꯦ ꯄꯨꯡ 1.5 ꯍꯦꯟꯅ ꯈꯤꯇꯪ ꯈꯦꯠꯅꯩ ꯑꯗꯣ ꯃꯣꯏ ꯌꯥꯝ ꯁꯥꯕꯒ ꯃꯣꯏꯗꯤ ꯑꯍꯤꯡ ꯅꯨꯡꯊꯤꯟꯁꯦ ꯄꯨꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯕ ꯑꯍꯤꯡꯗꯅ ꯃꯤꯁꯦ ꯄꯨꯔꯥ ꯆꯤꯜꯂꯦ ꯄꯨꯡ 2.5 3 ꯃꯤ ꯉꯥꯛꯇꯅꯦ ꯃꯣꯏ ꯏꯅꯔꯤꯁꯦ ꯍꯣꯇꯦꯜꯒꯤ ꯃꯈꯥꯗ ꯑꯗꯩ ꯑꯗꯨꯝ ꯃꯣꯏ ꯅꯥꯏꯠ ꯂꯥꯏꯐ ꯂꯩꯕ꯭ꯔꯥ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤꯗꯤ ꯑꯗꯨꯝ ꯁꯥꯕꯅꯤ ꯑꯗꯨꯝ ꯄꯨꯡꯆꯤꯛ ꯆꯤꯛꯑꯦ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯊꯣꯛꯇꯣꯔꯦ ꯍꯥꯏꯅ ꯇꯧꯕ ꯑꯗꯨꯋꯥꯏꯗꯩꯗ ꯅꯣꯡ ꯅꯤꯅꯤꯒꯤ
kitang matam phanggodreida moida players sing sija maro na bodybuilder kangu myam participants sing sija sanana bagi moin practice tawjana bagi tanja nungja pibra competition je nong ni waling ai gap che si je kaisu sanabai matam moina sanaba mon pi de bako ado hoi sana moi lam du da leja iba gym am da chalaga sanaba di sanajaba natabi da moina na dai oina moina seliba moina gym am pi de ba ado hantak ki ya hoi international yoina chatpanina moigi hoina lei hotel da gym ju dum lo yawiba aduna mayam adu gi yam phare ado hoi ala ko mayam do numit ni humni waling ai mayam do gym do adum nunti gi chatle do hadi advantage am leyo adum phan sana re ado loi suna leirame sona ba tawba steam ba tawba ice ba tawba loi yawrame moigi hotel do pulap suna aduna yam ko me adu gi gym sa adum lep tabi dum sana re competition hayeng ne hai bu mayam ju adu su plus point namni ko goal galor pu adu su so mating am pi na adum khan gi su yad ne ba bauche tawna rakpa matam de kramai tawi to adu experience taning ha made kana thing nei kramai tawi kamai mu i adu mayam gi applause appreciation kramai tawi yasna gi di adum ha ba dum stage se ka ba dum ai yam no ai kai ai di adai ai na ju yam pam jana sang gi ba keno mu title re pam gi ba tu title ma oi re ai oza gi apam ju oi ba ai amuk adai ai music takpi ba ai oza sini gi ju mazu selection ni toroga imung manungi financial condition na leibadi chat pangam gi daba ka tournament oibana mai satra ma oina aina moy ni gi mo chillaga title je lorok kena khan gi bagi engonda sim di log daba yade ne am adum engonda yam confident leina kare stis ka badi ado akhoi adum koi manga sumaina thingnai go thingna ba je do moy ani imdi host oina sum maming khaki oina thadore ba yam kai kashu yamna fajadre ba ado akhoi ahum amni fajana dum mukna ba dum fajana yi ma je dum amana je hena da amana je dum yam kuina mukna hale yeng na hale adum ma do ai jo first third law thong mutung first second law thok pajong ju kitang gi aina laudi lawni khanjar ga ju ba kitang de wanda ju kitang chamam na bam di phawi ba mam di stage sida am ai gi mukna ri je aina di ubu na tamina ko just na uraga mark pirak pani na adum ai ngonda kitang di ke hoi ju kirup lei ba ai law jaga di ga na khalak pa ju yaw re ba to adum fajana de jo mayam gi ai chaminari ba ai gi manipuri chamin ba ai yamba daju jit na ai gi room pula leiba mana dum ai stage ma khadi lawk ba kolak pa dum phajana ai gi asoi ba sem dok pirak ba adum phajana to bire tumai to dum ai sigi title ji madin lawjare 7 compulsory poses adigi freestyle kai tawi moi to honbadu adu khang ha gi na round je 4 khatang doi post mari khatang mo hale adu gi matungda khoi je plus top 5 final changhala matungda final ji pibadadi compulsory post tare tawre tare si dai tare tawre matungda di amuk tare si dagi amuk pulap makha dam kumhalaga back stage thamaga amam ta kokthoga mu freestyle pi okay freestyle pi lorega mu pulap oina mu kokhala manga ji mu freestyle pi koi manga ji mu adu matungda loiraga akoi back stage thamaga pa first second third ka mai lau thupi freestyle ga haibase akoi gi su legendary me amama lei grabne bodybuilding gi moi se ningjam ba matam da ojaya school gi fazaba lei hidre ko jagi fazaba ma gi freestyle gi pose adigi mr me park gi freestyle gi pose kana masi tongan ma gi creation ni puthok na ba gi yawe ba ada akoi gi boijaba indigenous we ba traditional we ba ga asumana makal puthok bra mayam tawni sumain to bra asina di kamai taw ai body structure ji da ai namuk pada phajai khanjaba post tu kha yamana taw ai mi ngonda gi hena kya matau tam taw de ai ngonda phajai khanba post tu kha ulamba adu ai ngonda yam kana koi gi phajai khanjada ba di kuya ulaga ju yam kuini uttaba amuk tang ulam ma tok pugumba adai di phajai khanba du ma amu ani akti hanjana uttaba mai taw ai freestyle poses me am go ulab taw du moi gi reaction di kramai taw adum reaction di moi supportive fajan tawi ba moi lamji yona dum support tawi am la dum tang number law bi rak ko pe am ya do just ki dum ai hek stage dum karak ko just dum hek ene ka khalak ga just am ai ngon dum am lo mit che dum am lo focus tawi yeng e ba fal ang dum ai ngon da ke nom dum feel tawi sumana pulap yeng ko de sidi ai je phajar ja la ga ne khanja ba ko hantak di ai just sumai pulap yeng ko ko pa de mark dum post ama mungna khudingi ai ju just dum yeng amuk pani na dum aina hek yeng ud just dum ai ngon hek dum yeng am dum oyo adura just mayam ju yeng paga ai na ju piana mukcha baga dum sumai taw dum coordination my impression du bobo adum marwina hojiki assist tawna bo khona bodi kana yawi kholi machu taibo khotpa ma taw bodi machu taibo khotpa sumai taw bodi akhoi chaminari ba masen je dum tawna ba tani maram di competition je ai gina tai ma pandale ga mi amagina 10 da leiba adai pulap punjan ban mi yaudi ba khaga loi gap leina bani na ai yama chaminari ba dazu ji china main competition je 10 da leiba ai na 9 da leiba da man ai loi tawbi taiba khotpa sena bi ba loi taw magi 10 da mo aina mo loi taw mai taw ni
ꯔꯤꯖꯜꯁꯤ ꯂꯥꯎꯊꯣꯔꯛꯀꯗꯣꯏꯅꯤꯅ ꯂꯥꯎꯊꯣꯔꯛꯄ ꯃꯇꯝꯗꯨꯗꯩꯗ ꯌꯥꯏꯁꯅꯥꯅ ꯁꯤꯒꯤ ꯒꯣꯜꯁꯤ ꯀ꯭ꯂꯤꯟꯁ ꯇꯧꯔꯦ ꯂꯧꯔꯦ ꯌꯨ ꯋon ꯗ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯦ ꯀ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯀꯔꯝꯍꯥꯏꯅ ꯐꯥꯎꯒꯦ ꯃꯣꯃꯦꯟꯇꯣ ꯑꯗꯨꯝ ꯂꯥꯎꯊꯣꯛꯇ꯭ꯔꯤꯉꯩꯁꯤꯗꯁꯨ ꯌꯥꯝ ꯄꯥꯈꯠꯂꯦꯀꯣ ꯂꯥꯎꯊꯣꯛꯄꯁꯦ ꯑꯩꯒꯤ ꯇ꯭ꯔꯛ ꯅꯝꯕꯔꯁꯤ ꯂꯥꯎꯊꯣꯔꯛꯑꯗꯤ ꯑꯗꯨꯝ ꯑꯩꯁꯨ ꯈꯟꯖꯔꯤꯅꯦꯕ ꯑꯗꯩ ꯃꯥ ꯁꯦꯀꯦꯟ ꯇꯥꯔꯤꯕ ꯃꯥꯁꯨ ꯃꯥꯒꯤꯁꯤ ꯂꯥꯎꯊꯣꯔꯛꯑꯗꯤ ꯑꯗꯨꯝ ꯈꯟꯖꯔꯝꯗꯣꯏꯅꯦꯕ ꯑꯗꯣ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤꯅꯦꯕ ꯑꯗꯣ ꯑꯩꯒꯤꯁꯤ ꯍꯦꯛ ꯂꯥꯎꯊꯣꯔꯛꯄꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯌꯥꯝ ꯌꯥꯝ ꯆꯣꯡꯕ ꯃꯇꯝꯅꯤꯅꯦ ꯌꯥꯝ ꯆꯣꯡꯕ ꯃꯇꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯗꯩ ꯑꯩ ꯃꯤꯠꯇꯒꯤꯁꯨ ꯄꯤ ꯑꯗꯨꯝ ꯇꯥꯏꯌꯦ ꯑꯗꯩ ꯑꯩꯒꯤ ꯅꯤꯡꯕ ꯑꯃꯗꯤ ꯊꯨꯡꯉꯦ ꯑꯗꯩꯗꯤ ꯑꯣꯖꯥ ꯑꯅꯤꯒꯤ ꯅꯤꯡꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯊꯨꯡꯍꯟꯕ ꯉꯝꯃꯦꯅ ꯈꯟꯖꯩ ꯑꯩꯒꯤ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯒꯣꯖꯦꯟꯗꯨꯅ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯔꯝꯕ ꯃꯥꯒꯤ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯁꯨꯃꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯁꯨꯃꯥꯏꯅ ꯃꯦꯗꯜ ꯂꯧꯕꯁꯦ ꯃꯥꯒꯤ ꯌꯥꯝ ꯄꯥꯝꯖꯔꯝꯕ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯖꯥ ꯇꯥꯛꯏꯕ ꯑꯣꯖꯥꯁꯤꯅꯁꯨ ꯑꯗꯨꯝ ꯃꯥꯁꯨ ꯈꯜꯂꯒ ꯀꯝꯄꯤꯇꯤꯁꯟꯁꯦ ꯌꯥꯎꯕ ꯉꯝꯗꯕꯅꯤꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯖꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯒ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂ ꯆꯠꯂꯣꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯑꯩꯁꯨ ꯆꯠꯄꯅꯤꯅ ꯃꯦꯗꯜꯁꯦ ꯑꯩꯅ ꯂꯧꯔꯦ ꯍꯥꯏꯕꯗ ꯑꯩꯁꯨ ꯌꯥꯝ ꯄꯦꯠꯂꯦ ꯃꯔꯝꯗꯤ ꯑꯣꯖꯥ ꯑꯅꯤꯁꯤꯒꯤ ꯅꯤꯡꯕ ꯈꯔꯗꯤ ꯊꯨꯡꯍꯜꯂꯦꯀꯣꯅ ꯈꯟꯕꯗ ꯐꯦꯃꯤꯂꯤꯒꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦꯒ ꯍꯥꯏꯕꯗ ꯑꯗꯨꯒꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯈꯤꯕ ꯉꯥꯛꯇꯪꯗ ꯄꯥꯎ ꯐꯥꯎꯅꯈꯤꯕ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯗꯨꯗꯤ ꯑꯩ ꯍꯦꯛ ꯃꯦꯗꯜ ꯂꯧꯕꯒ ꯁ꯭ꯇꯦꯖ ꯀꯨꯝꯊꯔꯛꯄꯒ ꯑꯗꯨꯝ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩ ꯃꯊꯛ ꯊꯪꯕ ꯑꯃ ꯂꯩ ꯑꯗꯨ ꯑꯗꯨꯝ ꯃꯥ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯑꯗꯨꯝ ꯑꯩ ꯇ꯭ꯔꯣꯐꯤꯌꯣ ꯀꯩꯅꯣ ꯄꯨꯂꯞ ꯄꯥꯏꯔꯒ ꯑꯗꯨꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯒ ꯑꯗꯨꯝ ꯎꯠꯂꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯧꯔꯦ ꯈꯣꯠꯂꯦꯅ ꯑꯗꯨꯝ ꯌꯥꯝ ꯍꯔꯥꯎꯅ ꯑꯩꯈꯣꯏ ꯗꯥꯅꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯗꯩ ꯑꯩꯈꯣꯏ ꯗꯥꯁꯨ ꯍꯧꯖꯤꯛ ꯆꯠꯃꯤꯟꯅꯩꯗꯨꯅꯁꯨ ꯁꯨꯃꯥꯏꯅ ꯂꯧꯔꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯃꯊꯪ ꯄꯥꯎ ꯄꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩꯈꯣꯏ ꯕꯥꯁꯨ ꯌꯥꯝ ꯑꯩ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯋꯦꯕ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗꯗꯤ ꯑꯗꯨꯝ ꯅꯪ ꯇꯥꯕ ꯇꯥꯗꯕ ꯄꯩꯁꯥ ꯂꯩꯕ ꯂꯩꯇꯕ ꯅꯪ ꯋꯥꯔꯜ ꯁ꯭ꯇꯦꯖ ꯐꯥꯎꯇꯪ ꯊꯣꯛꯎ ꯅꯪ ꯁꯥꯟꯅꯔꯝꯃꯦ ꯍꯥꯏꯕꯗꯨꯒꯤꯗꯃꯛ ꯋꯥꯔꯜ ꯌꯧꯔꯦ ꯑꯗꯣ ꯈꯪꯅꯕꯅ ꯑꯩ ꯑꯗꯨꯝ ꯂꯩꯕ ꯂꯩꯇꯕ ꯈꯣꯠꯅꯅꯤ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤꯅ ꯕꯕꯥꯁꯨ ꯌꯥꯝꯍꯔꯥꯎꯋꯦ ꯁꯨꯃꯥꯏꯅ ꯇꯥꯕ ꯈꯣꯠꯄ ꯏꯃꯥꯗꯤ ꯏꯃꯥꯁꯨ ꯑꯗꯨꯝ ꯇꯧꯕꯗꯤ ꯑꯗ ꯃꯃꯥꯅ ꯈꯔ ꯑꯩꯅ ꯑꯍꯥꯟꯕ ꯁꯥꯟꯅ ꯍꯧꯔꯛꯄꯁꯤꯗ ꯃꯃꯥꯅ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯗꯤ ꯈꯔ ꯋꯥꯠꯂꯦꯗꯤ ꯑꯩ ꯃꯃꯥꯅ ꯄꯥꯝꯃꯤꯁꯦ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟ ꯂꯣꯝ ꯆꯪꯍꯟꯕ ꯄꯥꯝꯕ ꯑꯗ ꯑꯩꯁꯦ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟ ꯆꯪꯉꯒꯦ ꯆꯪꯕꯁꯤꯁꯨ ꯍꯥꯏꯐꯦꯠ ꯆꯪꯉꯝꯃꯦꯕ ꯆꯍꯤ 1.5 ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯩꯁꯦ ꯖꯤꯝꯅ ꯍꯦꯟꯅ ꯄꯥꯝꯃꯛꯄꯅꯤꯅ ꯑꯃꯨꯛ ꯖꯤꯝꯁꯨ ꯁꯥꯟꯅꯕ ꯑꯗꯩ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯁꯨ ꯇꯧꯕ ꯑꯗꯩ ꯀꯟꯇꯦꯁꯁꯨ ꯊꯣꯛꯂꯛꯄ ꯇꯧꯕꯗ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯔꯛꯇꯕ ꯀꯟꯇꯦꯁ ꯑꯃ ꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯄ꯭ꯔꯦꯞ ꯇꯧꯕꯅꯤꯅ ꯋꯥꯕꯅꯤꯅ ꯗꯥꯏꯇꯤꯡ ꯇꯧꯕ ꯈꯣꯠꯄ ꯋꯥꯕꯅꯤꯅ ꯑꯁꯣꯝꯗ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯠꯄ ꯉꯝꯃꯛꯇꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯔꯛꯇꯕꯗ ꯑꯩ ꯑꯃꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯍꯦꯟꯅ ꯃꯦꯟ ꯑꯣꯏꯅ ꯐꯣꯀꯁ ꯂꯩꯕꯅꯤꯅ ꯑꯩꯁꯦ ꯑꯃꯁꯦ ꯇꯣꯛꯑꯒ ꯁꯨꯃꯥꯏꯅ ꯆꯪꯉꯛꯄ ꯑꯗ ꯑꯩꯈꯣꯏ ꯃꯥꯗ ꯌꯥꯝ ꯁꯥꯎꯈꯤꯕ ꯄꯦꯁꯟꯗꯨꯅꯤ ꯍꯣꯏ ꯌꯥꯝ ꯄꯦꯁꯅꯦꯠ ꯑꯣꯏꯒꯦꯗꯣ ꯉꯁꯤꯗꯤ ꯔꯤꯖꯜꯇꯨ ꯄꯣꯔꯛꯑꯦꯗꯅ ꯑꯩꯈꯣꯏ ꯃꯥꯗ ꯌꯥꯝ ꯁꯥꯎꯕꯗꯣ ꯑꯩꯅ ꯃꯥꯏ ꯑꯄꯥꯝꯕꯁꯨ ꯇꯧꯈꯤꯗ꯭ꯔꯕꯅꯤꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯕꯕꯥꯁꯤꯒꯤ ꯃꯥꯏ ꯑꯃꯇꯪꯗꯤ ꯄꯣꯔꯛꯀꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯍꯣꯠꯅꯔꯛꯈꯤꯕ ꯁꯤꯒꯤ ꯃꯣꯃꯦꯟꯠꯁꯤꯅꯦ ꯚ꯭ꯌꯨꯋꯔꯁꯤꯡ ꯌꯥꯏꯁꯅꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯄꯔꯁꯣꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒ ꯅꯍꯥ ꯑꯃꯅ ꯏꯟꯈꯠꯂꯛꯏꯕ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯐꯥꯎꯕ ꯃꯥꯒꯤ ꯐꯖꯕ ꯃꯣꯔꯦꯜꯗꯨ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯆꯥꯎꯅ ꯃꯃꯤ ꯇꯥꯕ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯅ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯐꯝꯗꯅꯤ ꯌꯥꯏꯁꯅꯥꯅ ꯍꯧꯖꯤꯛ ꯃꯁꯤ ꯕꯥꯇꯥꯝ ꯑꯥꯏꯂꯦꯟ ꯏꯟꯗꯣꯅꯦꯁꯤꯌꯥꯗ ꯄꯥꯡꯊꯣꯛꯄ 53 ꯁꯨꯕ ꯑꯦꯖꯤꯌꯥꯟ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯦꯟड ꯐꯤꯖꯤꯛꯁ ꯁ꯭ꯄꯣꯔꯠꯁ ꯆꯦꯝꯄꯤꯌꯟꯁꯤꯞ 2024 ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯁꯤꯒꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯆꯥꯎꯔꯕ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯦ ꯆꯪꯉꯒ ꯁꯤꯒꯤ ꯃꯦꯗꯜꯁꯤꯃ ꯂꯧꯕ ꯐꯪꯉꯦ ꯃꯥꯒꯤ ꯁꯕꯖꯦꯛ ꯃꯦꯇꯔꯗꯨꯗ ꯃꯥꯒꯤ ꯐꯤꯜꯗꯨꯗ ꯁꯥꯟꯅꯕꯒꯤ ꯑꯣꯏꯁꯅꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯣꯏꯁꯅꯨ ꯍꯦꯛ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯇꯝꯗ ꯑꯦꯆꯤꯚꯔ ꯑꯃ ꯍꯦꯛ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯃꯗꯨ ꯍꯦꯛꯇ ꯊꯤꯕ ꯀꯧꯖꯕ ꯋꯥꯔꯤ ꯁꯥꯖꯕ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤꯁꯤ ꯍꯟꯅ ꯃꯤꯌꯥꯝꯗ ꯚ꯭ꯌꯨꯋꯔꯁꯤꯡ ꯃꯐꯝꯗ ꯂꯤꯖꯔꯒ ꯃꯁꯤꯅ ꯑꯆꯧꯕ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯑꯣꯏꯍꯟꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯒꯤ ꯄꯥꯟꯗꯝꯁꯨ ꯑꯗꯣ ꯉꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥꯗꯨꯁꯨ ꯌꯥꯝ ꯍꯔꯥꯎꯔꯝꯒꯅꯤ ꯍꯔꯥꯎꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯒꯤ ꯑꯄꯤꯜ ꯑꯣꯏꯅ ꯑꯩꯅ ꯇꯧꯖꯔꯤꯁꯤꯅꯤ ꯏꯃꯥꯒꯤ ꯃꯤꯡꯒ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯗꯣ ꯄꯥꯕꯨꯡꯒꯤ ꯃꯤꯡꯗꯣ ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ ꯂꯩꯐꯝꯒ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯊꯣꯛꯆꯣꯝ ꯑꯃꯨꯊꯣꯏ ꯃꯩꯇꯩ ꯃꯃꯥꯒꯤ ꯃꯤꯡꯅ ꯊꯣꯛꯆꯣꯝ ꯎꯪꯕꯤ ꯏꯕꯦꯝꯃꯜ ꯂꯩꯃ ꯑꯩꯒꯤ ꯂꯩꯐꯝꯅ ꯕꯥꯃꯣꯟ ꯀꯝꯄꯨ ꯃꯌꯥꯏ ꯂꯩꯀꯥꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯃꯇꯦꯡ ꯑꯃꯇꯪ ꯈꯤꯇꯪ ꯁ꯭ꯂꯥꯏꯗꯂꯤ ꯈꯤꯇꯪ ꯄꯟꯕꯤꯔꯝꯃꯣ ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯑꯃꯨꯛ ꯀꯣꯂꯦꯖꯁꯦ ꯑꯃꯨꯛ ꯀꯣꯂꯦꯖ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯔꯤꯕꯀꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯦ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯇꯧꯔꯦꯕ ꯑꯃꯨꯛ ꯃꯃꯥꯡꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣꯒꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯑꯩꯅ ꯆꯪꯉꯨꯕꯗꯒꯤ ꯆꯍꯤ ꯑꯃ ꯁꯨꯃꯥꯏꯅ ꯑꯗꯣꯝꯗ 1.5 ꯃꯥꯡꯉꯨꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯁꯤ ꯁꯥꯟꯅꯕꯒꯤ ꯂꯥꯏꯟꯗ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯛꯑꯀꯥꯟꯗꯗꯤ ꯑꯃꯨꯛ ꯀꯟꯇꯦꯁ ꯊꯣꯛꯄ ꯈꯣꯠꯄ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯟꯗ ꯆꯠꯂꯤꯉꯩꯗ ꯑꯩ ꯀꯣꯂꯦꯖꯀꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯃꯇꯝꯁꯨ ꯑꯃꯨꯛ ꯁꯣꯝꯗ ꯑꯃꯨꯛ ꯐꯪꯖꯟꯅꯕꯗꯒꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯆꯍꯤ 1 ꯑꯅꯤꯃꯨꯛ ꯕꯦꯛ ꯆꯠꯂꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯁꯦꯡꯒꯤꯗꯤ ꯍꯧꯖꯤꯛꯁꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯕꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯑꯃꯨꯛ ꯑꯗꯨꯗꯣ ꯑꯩꯒꯤ ꯕꯦꯛ ꯆꯠꯂꯨꯕ ꯃꯌꯥꯝ ꯂꯩꯕꯗꯨꯅ ꯑꯗꯩ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯌꯥꯝꯅ ꯑꯩꯁꯦ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯇꯝꯍꯜꯂꯦꯕ ꯃꯣꯏꯅꯁꯨ ꯂꯣꯏꯅꯃꯛ ꯁ꯭ꯄꯣꯟꯁꯔ ꯇꯧꯔ ꯇꯝꯃꯦ ꯑꯗꯨꯝ ꯀꯣꯂꯦꯖꯇꯗꯤ ꯑꯩꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯍꯧꯖꯤꯛꯅ ꯀꯔꯤ ꯀꯣꯂꯦꯖꯅꯣ ꯇꯝꯃꯤꯁꯦ ꯁ꯭ꯇꯦꯟꯗꯔꯠ ꯀꯣꯂꯦꯖꯇ ꯀꯣꯡꯕꯒꯤꯗꯣ ꯑꯗꯨꯗ ꯇꯝꯃꯦ ꯑꯗꯣ ꯏꯁꯩ ꯆꯍꯤꯗꯤ ꯌꯥꯏꯁꯅꯥ ꯀꯌꯥ ꯁꯨꯔꯦ ꯑꯦꯀꯥꯗꯃꯤꯛ ꯑꯦꯖꯇꯗꯤ 20 ꯁꯨꯃꯥꯏꯅ ꯁꯨꯔꯦ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ 22 ꯁꯨꯃꯥꯏꯅ 22 ꯌꯥꯝꯅ ꯅꯧꯔꯤ ꯆꯍꯤꯁꯤ ꯌꯥꯝ ꯁꯥꯟꯅꯕ ꯌꯥꯔꯤ a long way to go aduna sanabasi yam sangna chatpa yari aigi fitness regime semakpa matamda diet si always yamna adi inevitable thadokpa yadabu oyeba yasnagi
ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯦ ꯀꯃꯥꯏꯅ ꯀꯔꯤ ꯆꯥꯏ ꯑꯌꯨꯛꯇ ꯀꯔꯤ ꯆꯥꯏ ꯂꯟꯁꯇ ꯀꯔꯤ ꯆꯥꯏ ꯗꯤꯟꯅꯔ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯒꯤꯁꯦ ꯀꯝꯄꯤꯇꯤꯁꯟꯒꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯞ ꯇꯧꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯆꯥꯐꯝ ꯊꯣꯛꯄꯁꯦ ꯑꯩꯒꯤ ꯑꯣꯖꯥꯅ ꯁꯦꯝꯃ ꯄꯤꯕꯤꯔꯦꯕꯀꯣ ꯆꯥꯔꯠ ꯑꯃ ꯑꯣꯏꯅ ꯅꯣꯡꯃꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯐꯣꯂꯣ ꯇꯧꯒꯗꯕ ꯑꯃ ꯑꯗꯣ ꯑꯩꯒꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯨꯝ ꯌꯥꯝ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯊꯥ ꯑꯅꯤꯃꯨꯛ ꯋꯥꯠꯂꯤꯉꯩꯗ ꯄ꯭ꯔꯦꯞ ꯇꯧꯕ ꯍꯧꯔꯒꯗꯤ 100 ꯒ꯭ꯔꯥꯝ ꯑꯣꯠꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯄ꯭ꯔꯣꯇꯤꯟꯁꯦ ꯇꯧꯔꯒ ꯁ꯭ꯀꯨꯞ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯁꯦ ꯑꯗꯨꯝ ꯑꯍꯥꯟꯕꯒꯤ ꯁꯣꯏꯅ ꯃꯣꯔꯅꯤꯡꯗ ꯆꯥꯔꯦ ꯑꯗꯨꯒ ꯁꯤ ꯆꯥꯔ ꯃꯇꯨꯡꯗ ꯑꯩ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯅꯤ ꯁꯥꯟꯅꯕ ꯆꯠꯄꯗ ꯑꯃꯨꯛ ꯂꯣꯏꯔꯛꯄꯗ ꯑꯩ ꯄ꯭ꯔꯣꯇꯤꯟꯗꯣ ꯑꯃꯨꯛ ꯊꯛꯑꯅꯤ ꯍꯜꯂꯛꯑꯒ ꯃꯤꯜꯁꯦ ꯑꯩꯒꯤ ꯃꯤꯜꯁꯦ ꯌꯦꯟ ꯑꯐꯨꯠꯄꯁꯦ ꯒ꯭ꯔꯥꯝ 200ꯃꯨꯛ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯌꯦꯔꯨꯝ 5-6 ꯁꯨꯃꯥꯏꯅ ꯑꯃꯒ ꯑꯗꯨꯒ ꯚꯤꯖꯤꯇꯦꯕꯜ ꯈꯔ ꯇꯧꯔꯒ ꯆꯥꯛ ꯒ꯭ꯔꯥꯝ 150-200 ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯏ ꯉꯁꯥꯏ ꯌꯦꯔꯨꯝ ꯆꯥꯕ ꯌꯦꯔꯨꯝ 4-5 ꯆꯥꯕ ꯀ ꯍꯥꯏꯗꯣ ꯌꯦꯔꯨꯝꯗꯨ ꯌꯣꯛꯇꯨ ꯃꯃꯨꯠꯀꯥꯗꯨ ꯀꯌꯥ ꯆꯥꯗꯦ ꯀ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯃꯃꯨꯠꯇꯤ ꯑꯗꯨꯝ ꯃꯃꯨꯠꯇꯤ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯃꯃꯨꯠꯇꯤ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯑꯗꯨꯝ ꯑꯩ ꯀꯝꯄꯤꯇꯤꯁꯟ ꯃꯌꯥ ꯈꯔ ꯅꯛꯁꯜꯂꯛꯑꯕ ꯑꯗꯨꯝ ꯀꯔꯤꯒꯤꯅꯣ ꯌꯦꯔꯨꯝ ꯃꯃꯨꯠ ꯆꯥꯗ꯭ꯔꯤꯁꯦ ꯐꯦꯠ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯥ ꯀꯩꯗꯧ ꯌꯦꯔꯨꯝ ꯃꯃꯨꯠꯁꯤꯅ ꯑꯗꯨꯝ ꯌꯦꯔꯨꯝ ꯃꯃꯨꯠꯁꯤꯅ ꯐꯦꯠ ꯈꯔ ꯌꯥꯎꯕ ꯐꯦꯠ ꯌꯥꯎꯕꯅꯤ나 ꯑꯩꯈꯣꯏ ꯐꯦꯠ ꯆꯥꯔꯛꯇꯕ ꯃꯇꯥꯡꯗꯗꯤ ꯌꯦꯔꯨꯝ ꯃꯃꯨꯠꯁꯦ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯖꯁ ꯄ꯭ꯔꯣꯇꯤꯟꯗꯨ ꯈꯛ ꯑꯣꯏꯅ ꯂꯧꯕ ꯂꯟꯁꯀꯨꯝꯕꯁꯤꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯏ ꯀꯔꯝꯍꯥꯏꯅ ꯆꯥꯏ ꯀꯔꯤ ꯆꯥꯏ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯅꯨꯡꯊꯤꯟ ꯃꯔꯛꯇ ꯁ꯭ꯅꯦꯛ ꯑꯣꯏꯅꯀꯣ ꯁꯨꯝ ꯆꯥꯛꯀ ꯂꯥꯝꯃꯛꯄ ꯄꯨꯛꯀ ꯍꯥꯡꯉꯛꯄ ꯃꯇꯝꯗꯗꯤ ꯁꯨꯝ ꯄꯤꯅꯠ ꯀꯩꯅꯣ ꯑꯣꯏꯅ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗꯇꯣ ꯑꯗꯨꯒ ꯑꯗꯨꯝ ꯄꯤꯅꯠ ꯕꯇꯔ ꯈꯔ ꯇꯩꯔꯒ ꯑꯗꯨꯝ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯇꯧꯔ ꯑꯗꯨꯃꯥꯏꯅ ꯆꯥꯏ ꯑꯗꯨ ꯌꯥꯝ ꯆꯥꯕꯗꯤ ꯅꯠꯇꯦ ꯁ꯭ꯂꯥꯏꯁ ꯑꯃꯅꯤꯈꯛ ꯆꯥꯕꯅꯤ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯌꯦꯔꯨꯝ 5 ꯑꯗꯨꯝ ꯍꯥꯞꯄꯦ ꯄ꯭ꯔꯣꯇꯤꯟ ꯁꯔꯨꯛꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯆꯥꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯟꯅ ꯆꯠꯂꯝꯗꯥꯏꯒꯤ ꯑꯩꯁꯦ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯁꯥꯟꯅꯩꯌꯦꯕ ꯑꯗꯨꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯁꯥꯟꯅ ꯆꯠꯂꯝꯗꯥꯏꯗ ꯑꯃꯨꯛ ꯑꯩꯒꯤ ꯁꯦꯝ ꯑꯌꯨꯛꯇ ꯃꯣꯔꯅꯤꯡꯗ ꯆꯥꯈꯤꯕ ꯑꯣꯠꯁꯇꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯥꯕ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯗꯤꯟꯅꯔꯗꯁꯨ ꯑꯃꯨꯛ ꯑꯌꯨꯛꯇ ꯂꯟꯁ ꯆꯥꯈꯤꯕꯗꯣ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯌꯦꯟ ꯑꯐꯨꯠꯄ ꯀꯩꯀꯥ ꯇꯧꯔ ꯆꯥꯕ ꯌꯦꯔꯨꯝꯗꯤ ꯅꯣꯔꯃꯦꯂꯤ ꯅꯣꯡꯃꯗ ꯁꯥꯟꯅꯔꯝꯗꯥꯏꯒꯤ ꯀꯝꯄꯤꯇꯤꯁꯟꯒꯤ ꯃꯇꯥꯡꯗ ꯌꯦꯔꯨꯝ ꯀꯌꯥꯃꯨꯛꯇꯤ ꯆꯥꯏ ꯌꯥꯝꯅ ꯈꯔ ꯑꯗꯨꯝ ꯅꯛꯁꯜꯂꯛꯑꯀꯥꯟꯗ ꯌꯦꯔꯨꯝꯁꯨ ꯄ꯭ꯂꯦꯠ ꯃꯌꯥꯝ ꯆꯥꯕ ꯌꯥꯎꯔꯛꯑꯦ ꯍꯥꯏꯗꯤ ꯌꯦꯔꯨꯝ 30 ꯑꯗꯨ ꯌꯥꯝꯗ꯭ꯔꯕꯗ ꯑꯗꯨꯝ 10 ꯑꯗꯨꯝ ꯆꯥꯏ ꯌꯦꯔꯨꯝ 10 ꯅꯣꯔꯃꯦꯂꯤ ꯌꯦꯔꯨꯝ 10 ꯆꯥꯗꯣꯏꯅꯦꯕ ꯍꯩ ꯔꯥꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯐ꯭ꯔꯨꯠꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦ ꯑꯗꯨꯝ ꯆꯥꯏ ꯐ꯭ꯔꯨꯠꯁꯦ ꯆꯥꯕꯗꯤ ꯑꯗꯨ ꯐ꯭ꯔꯨꯠꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯑꯗꯨꯝ ꯇꯥꯡꯉꯦꯕ ꯐ꯭ꯔꯨꯠꯁꯦ ꯑꯗꯨꯝ ꯇꯥꯡꯕꯅꯤꯅ ꯌꯥꯝ ꯆꯥꯔꯁꯨ ꯈꯔ ꯀꯧꯅ ꯆꯥꯏ ꯌꯥꯝ ꯈꯔ ꯅꯛꯁꯜꯂꯀꯥꯟ ꯆꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯃꯄꯥꯟꯗ ꯀꯩꯗ ꯃꯃꯥꯡꯗ ꯆꯠꯄ ꯈꯣꯠꯄ ꯀꯦꯔꯂꯥꯗ ꯂꯩꯉꯩꯗꯗꯤ ꯐ꯭ꯔꯨꯠꯁꯦ ꯌꯥꯝ ꯍꯣꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯆꯥ ꯉꯝꯃꯦꯕ ꯆꯤꯀꯟ ꯆꯥꯕꯁꯤꯕꯨ ꯆꯤꯀꯟ ꯕ꯭ꯔꯦꯁꯀꯥꯁꯤ ꯌꯥꯝ ꯐꯩ ꯈꯣꯠꯂꯦꯅ ꯆꯨ ꯇꯧꯕ ꯈꯣꯠꯄ ꯈꯖꯥꯏꯒꯤ ꯀꯔꯤꯒꯤ ꯐꯖꯅꯕꯒꯤ ꯀꯔꯤꯒꯥꯁꯨ ꯈꯔ ꯍꯥꯏ ꯀꯌꯥꯝ ꯆꯨꯝꯕꯖꯥꯠꯅꯣ ꯑꯗꯣ ꯕ꯭ꯔꯣꯏꯂꯔꯒꯥꯁꯤꯕꯨ ꯃꯀꯨꯒ ꯌꯥꯎꯔ ꯆꯥꯕ ꯖꯥꯠꯂꯥ ꯑꯗꯨ ꯂꯣꯀꯦꯜꯗꯤ ꯆꯥꯕꯁꯨ ꯉꯝꯃꯣꯏꯗꯣꯏꯅꯤ ꯇꯥꯡꯕ ꯀꯔꯝꯍꯥꯏꯅ ꯆꯥꯏ ꯀꯔꯤ ꯆꯤꯀꯟꯗꯨ ꯈꯔ ꯆꯥꯔꯤꯁꯦ ꯆꯤꯀꯟꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯆꯤꯀꯟ ꯃꯌꯥꯝꯅ ꯌꯣꯟꯅꯔꯤꯕ ꯕꯣꯏꯂꯔꯁꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯏ ꯁ꯭ꯀꯤꯟꯒꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯁꯨꯝ ꯖꯁ ꯕ꯭ꯔꯦꯁꯇꯨ ꯈꯛ ꯆꯥꯔꯦ ꯕ꯭ꯔꯦꯁꯇꯨ ꯈꯛ ꯐꯨꯠꯂ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯏ ꯑꯇꯩꯗꯤ ꯑꯝꯇ ꯆꯥꯗꯦ 300 ꯒ꯭ꯔꯥꯝꯒꯨꯝꯕ 300 ꯑꯗꯩ ꯑꯌꯨꯛꯇ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯑꯔꯥꯎꯟ 500-600 ꯀꯤꯂꯣ ꯃꯈꯥꯏꯒꯨꯝꯕꯗꯤ ꯀꯤꯂꯣ ꯃꯈꯥꯏ ꯑꯃ ꯑꯗꯨꯝ ꯍꯦꯜꯂꯞ ꯆꯥꯔꯦ ꯁꯨꯃꯥꯏꯅ ꯅꯣꯡꯃꯗ ꯀꯥꯔꯞꯁ ꯑꯃ ꯆꯥꯕ ꯈꯣꯠꯄ ꯑꯃ ꯇꯧꯕꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯔꯞꯁꯤꯅ ꯑꯩꯅ ꯅꯨꯡꯊꯤꯟ ꯁ꯭ꯅꯦꯛꯇ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗ ꯑꯣꯏꯅ ꯁ꯭ꯂꯥꯏꯁ ꯑꯃꯅꯤ ꯆꯥꯕꯁꯦ ꯁꯤꯃ ꯁꯨꯝ ꯄꯨꯛ ꯍꯥꯡꯉꯀꯥꯟꯗ ꯆꯥꯕꯁꯤꯃ ꯂꯩꯔꯦꯅ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯁꯥꯟꯅꯕ ꯍꯜꯂꯛꯑꯀꯥꯟꯗ 250 ꯒ꯭ꯔꯥꯝꯒꯨꯝꯕ ꯁꯨꯃꯥꯏꯅ ꯀꯥꯞꯁꯤ ꯆꯥꯏ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒ ꯆꯥꯛꯀꯤ ꯈꯤꯇꯪ ꯈꯔ ꯅꯛꯁꯜꯂꯛꯑꯗꯤ ꯑꯃꯨꯛ 100 ꯒ꯭ꯔꯥꯝ ꯑꯗꯩ 50 ꯒ꯭ꯔꯥꯝ ꯁꯨꯝ ꯍꯟꯊꯔꯛꯑꯦ ꯆꯥꯛꯁꯤ ꯁꯨꯝ ꯍꯟꯊꯔꯛꯏꯅꯦꯕ ꯍꯞꯇꯥ ꯑꯃꯨꯛ ꯈꯔ ꯍꯦꯜꯂꯛꯑꯀꯥꯟꯗꯗꯤ ꯅꯨꯃꯤꯠ 5ꯃꯨꯛꯇ ꯉꯥꯏꯔꯀꯥꯟꯗꯤ ꯀꯥꯞꯁꯦ ꯑꯗꯨꯝ ꯖꯦꯔꯣ ꯆꯠꯄꯁꯨ ꯀꯩꯝ ꯁꯨꯡꯌꯥ ꯆꯥꯗꯕ ꯃꯇꯥꯡ ꯌꯧꯔꯛꯑꯦ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯠꯀꯤ ꯉꯁꯥꯏ ꯄ꯭ꯔꯣꯇꯤꯟꯒꯤ ꯀꯔꯤꯒꯤ ꯁ꯭ꯀꯨꯞ ꯀꯥꯏꯅ ꯄꯟꯕꯤꯔꯤꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯒ꯭ꯂꯨꯇꯥꯃꯥꯏꯟ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯗꯒꯤ ꯄ꯭ꯔꯣꯇꯤꯟꯁꯤ ꯃꯔꯨꯑꯣꯏꯅ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯁꯤ ꯌꯥꯝ ꯆꯥꯅꯩꯗꯅ ꯑꯗꯨ ꯁꯤꯗꯤ ꯀꯃꯥꯏꯅ ꯑꯦꯗꯚꯥꯏꯁ ꯇꯧꯏ ꯇ꯭ꯔꯦꯅꯔꯁꯤꯡꯅ ꯗꯣꯛꯇꯔꯒꯨꯝꯕꯒꯤ ꯐꯤꯖꯤꯁꯤꯌꯥꯟꯒꯨꯝꯕꯒꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯣꯔꯠꯁ ꯃꯦꯗꯤꯁꯤꯟ ꯀꯔꯤꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯕ꯭ꯔꯥ ꯑꯗꯨꯝ ꯇ꯭ꯔꯦꯅꯔꯁꯤꯡꯗꯨꯅ ꯍꯥꯏꯕꯗꯨ ꯉꯥꯛꯇ ꯇꯧꯕ꯭ꯔꯥ ꯀꯌꯥꯝ ꯆꯥꯏ ꯀꯌꯥꯝ ꯆꯥꯅꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯇꯥꯛꯏꯕ ꯇ꯭ꯔꯦꯅꯔꯁꯤꯒꯤ ꯃꯥꯅ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯈꯛ ꯂꯧꯋꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯇ꯭ꯔꯦꯅꯔꯁꯤꯅ ꯇꯥꯛꯄꯁꯦ ꯃꯉꯣꯟꯗ ꯍꯥꯟꯅ ꯇꯧꯔꯨꯔꯕ ꯃꯉꯣꯟꯗ ꯍꯥꯟꯅ ꯂꯣꯏ ꯊꯦꯡꯅꯔꯨꯕ ꯃꯉꯣꯟꯗ ꯍꯥꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯉꯥꯛꯇ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕ ꯑꯅꯧꯕ ꯄꯣꯠ ꯑꯝꯇ ꯄꯤꯖꯔꯒ ꯑꯅꯧꯕ ꯄꯣꯠ ꯑꯝꯇ ꯁꯤꯖꯤꯟꯅꯔꯒ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯗ ꯅꯧꯅ ꯁꯤꯖꯤꯟꯅꯍꯟꯗꯦ ꯇꯧꯍꯟꯗꯦꯕ ꯄꯣꯠꯁꯦ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯟꯅ ꯂꯣꯏ ꯇꯧꯔꯕ ꯃꯉꯣꯟꯗ ꯊꯦꯡꯅꯔꯕ ꯁꯤ ꯆꯥꯔꯗꯤ ꯀꯥꯟꯅꯩ ꯁꯤ ꯃꯊꯛꯗꯤ ꯀꯥꯟꯅꯩ ꯍꯥꯏꯕꯁꯦ ꯁꯨꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯁꯤꯖꯤꯟꯅꯍꯜꯂꯦ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯅ ꯄ꯭ꯔꯣꯇꯤꯟꯁꯦ ꯑꯗꯨꯝ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯁꯤ ꯈꯔꯗꯤ ꯆꯥꯔꯦ ꯑꯗꯨꯝ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯑꯩꯁꯨ ꯌꯥꯔꯤꯈꯩꯗꯤ ꯆꯥꯗꯅꯕꯗꯤ ꯍꯣꯠꯅꯩꯌꯦ ꯃꯔꯝꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯉꯦꯕꯀꯣ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯑꯗꯨꯅ ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯌꯥꯝ ꯀꯟꯅ ꯂꯩꯌꯣ ꯈꯣꯠꯂꯣꯅ ꯍꯥꯏꯕꯗꯣ ꯉꯝꯗꯕꯒꯤꯒ ꯑꯗꯒꯤ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯔꯤꯈꯩ ꯈꯔ ꯅꯛꯁꯜꯂꯛꯑꯀꯥꯟꯗꯅ ꯃꯦꯟ ꯑꯣꯏꯅ ꯆꯥꯏꯌꯦꯕ ꯈꯔ ꯂꯥꯞꯄꯤꯉꯩꯗꯗꯤ ꯌꯦꯟ ꯌꯦꯔꯨꯝ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯆꯥꯔꯒ ꯈꯔ ꯃꯦꯟꯈꯠꯅꯩ ꯑꯗꯨ ꯈꯔ ꯅꯛꯁꯜꯂꯀꯥꯟꯗ ꯀꯝꯄꯜꯁꯔꯤ ꯑꯣꯏꯔꯀꯥꯟꯗ ꯆꯥꯗ ꯌꯥꯗ꯭ꯔꯀꯥꯟꯗ ꯆꯥꯕ ꯑꯗꯨꯅ ꯐꯨꯗ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯄ꯭ꯔꯣꯇꯤꯟ ꯈꯛꯇꯅꯦ ꯑꯩꯅ ꯑꯌꯥꯝꯕ ꯆꯥꯏꯁꯦ ꯑꯇꯣꯞꯄ ꯒ꯭ꯂꯨꯇꯥꯃꯥꯏꯟ ꯂꯩꯕ ꯑꯇꯣꯞꯄꯗꯨꯗꯤ ꯀꯌꯥ ꯀꯟꯅ ꯆꯥꯗꯦ ꯑꯗꯨꯒ ꯑꯩ ꯚꯤꯇꯥꯃꯤꯟ ꯄ꯭ꯔꯤ ꯋꯥꯔꯛ ꯑꯥꯎꯠ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯗꯨ ꯃꯔꯛꯇ ꯐꯦꯠ ꯕꯔꯅꯔ ꯀꯥꯏꯅ ꯃꯌꯥꯝ ꯀꯝꯇꯪ ꯆꯥꯅꯔꯤ ꯌꯥꯏ ꯑꯩꯒꯤꯗꯤ ꯐꯦꯠ ꯕꯔꯅꯔꯗꯤ ꯆꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯗꯤ ꯅꯣꯏꯒꯟꯗꯕꯅꯤꯅꯀꯣ ꯑꯗꯨꯝ ꯃꯁꯜ ꯑꯣꯏꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯑꯩ ꯂꯩꯕꯅꯤꯅ ꯐꯦꯠ ꯕꯔꯅꯔꯗꯤ ꯑꯝꯇꯗꯤ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯣꯏꯗ ꯕꯦꯁ ꯁꯄ꯭ꯂꯤꯃꯦꯟꯠꯒꯁꯤ ꯆꯥꯕ ꯈꯣꯠꯄꯒꯤ ꯋꯥꯔꯤ ꯇꯥꯏꯌꯦ ꯑꯗꯨ ꯌꯥꯏꯁꯅꯥꯗꯤ ꯇꯥꯕ꯭ꯔꯥ ꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯟꯒꯦ ꯑꯗꯨ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅ ꯐꯖꯅ ꯆꯨꯝꯅ ꯁꯥꯟꯅꯕ ꯁꯥꯟꯅꯔꯣꯏ ꯕꯣꯗꯤ ꯕꯤꯜꯗꯔ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯀꯃꯦꯟ ꯄꯤꯅꯤꯡꯉꯤ
ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯃꯣꯏꯒꯤ ꯁ꯭ꯇꯦꯔꯣꯏꯗ ꯑꯗꯩꯗꯤ ꯁꯨꯝꯕ ꯍꯤꯗꯥꯛ ꯂꯥꯡ ꯁꯨꯝꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯅꯣꯂꯦꯖ ꯂꯩꯖꯗꯦꯕ ꯑꯩꯒꯤꯗꯤ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯛꯄ ꯁꯨꯝ ꯑꯩꯒꯤꯗꯤ ꯑꯌꯥꯝꯕ ꯑꯩꯒꯤ ꯑꯣꯖꯥꯁꯤꯅ ꯇꯧꯕ ꯁꯤꯃ ꯆꯥꯎ ꯈꯣꯠꯂꯣ ꯍꯥꯏꯕꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯃꯥꯏ ꯃꯇꯨꯡꯗ ꯐꯣꯂꯣ ꯇꯧꯔ ꯂꯥꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯃꯣꯏꯒꯤ ꯑꯩꯗꯤ ꯌꯥꯝ ꯁꯣꯔꯠ ꯇꯥꯝꯗ ꯍꯛꯆꯥꯡ ꯐꯕꯁꯨ ꯄꯥꯝꯖꯗꯦꯕ ꯑꯩꯒꯤꯗꯤ ꯑꯗꯩ ꯑꯣꯖꯥꯁꯤꯅꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯀꯨꯏꯅ ꯊꯨꯅ ꯍꯛꯆꯥꯡ ꯐꯔꯝꯃꯒ ꯊꯨꯅ ꯐꯥꯎꯔꯝꯃꯒ ꯊꯨꯅ ꯍꯟꯊꯈꯤꯕꯗꯨꯗꯤ ꯀꯥꯟꯅꯗꯦ ꯑꯗꯨꯝ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯐꯅ ꯂꯩꯅꯕ ꯑꯗꯨꯝ ꯀꯨꯏꯅ ꯁꯥꯡꯅ ꯅꯪꯒꯤ ꯍꯥꯔꯗ ꯋꯥꯔꯛꯇꯨꯅ ꯍꯣꯠꯅꯔꯒ ꯁꯥꯟꯅꯔꯒ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯕꯅ ꯐꯩꯅ ꯑꯩ ꯍꯦꯛ ꯍꯧꯕꯗꯤ ꯑꯗꯨꯝ ꯇꯥꯛꯄꯤꯔꯦꯕ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯃꯦꯟ ꯑꯣꯏꯅ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯑꯗꯨꯝꯕꯁꯦ ꯑꯌꯥꯝꯕꯅ ꯍꯥꯔꯗ ꯋꯥꯔꯛꯇ ꯂꯣꯏ ꯆꯠꯂꯦ ꯑꯌꯥꯝꯕꯅ ꯌꯥꯝ ꯁꯥꯟꯅꯕꯅ ꯑꯗꯩꯗꯤ ꯌꯥꯝ ꯐꯖꯅ ꯆꯥꯕ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯌꯥꯝꯕ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯁꯨꯝꯕ ꯁ꯭ꯇꯦꯔꯣꯏꯗ ꯃꯇꯥꯡ ꯍꯤꯗꯥꯛꯀꯤꯁꯤ ꯌꯥꯝ ꯀꯟꯅ ꯅꯣꯂꯦꯖ ꯂꯩꯖꯗꯦ ꯑꯩꯉꯣꯟꯗꯗꯤ ꯏꯟꯕꯥꯒꯤ ꯁꯤꯒꯤ ꯃꯨꯚꯃꯦꯟ ꯑꯃ ꯍꯟꯗꯛꯇꯁꯨ ꯔꯤꯁꯦꯟ ꯄꯥꯁꯇ ꯃꯅꯤꯄꯨꯔꯗ ꯑꯅꯤꯔꯛꯀꯨꯝꯕ ꯁꯨꯔꯝꯕꯅꯤ ꯃꯣꯏ ꯀꯝꯄꯤꯇꯤꯁꯟ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯁꯨ ꯁꯤꯜꯂꯛꯑꯦꯕ ꯑꯗꯣ ꯁꯤꯒꯤꯗꯤ ꯅꯣꯂꯦꯖ ꯍꯥꯏꯐꯦꯠ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯀꯔꯤ ꯄꯥꯎ ꯂꯩ ꯍꯥꯏꯗꯤ ꯅꯦꯆꯔꯦꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯅ ꯍꯥꯏꯕꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯏꯁꯤꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡꯒ ꯊꯝꯃꯨꯕ ꯂꯩꯕ꯭ꯔꯥ ꯈꯜꯂꯨꯕꯒ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯩꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯒꯣꯖꯦꯟꯁꯤꯒꯤ ꯃꯈꯥ ꯁꯥꯟꯅꯔꯛꯄꯗꯗꯤ ꯑꯩ ꯑꯝꯕꯥꯁꯦ ꯑꯣꯖꯥꯅ ꯌꯥꯎꯔꯝꯕꯅꯤꯅꯀꯣ ꯑꯣꯖꯥꯁꯦ ꯑꯝꯕꯥꯗ ꯑꯗꯨꯝ ꯂꯩꯔꯝꯃꯕꯅꯤ나 ꯑꯩꯗꯤ ꯑꯝꯕꯥꯗ ꯑꯗꯨꯝ ꯆꯪꯉꯛꯑꯕꯅꯤꯅ ꯑꯇꯣꯞꯄ ꯐꯦꯗꯔꯦꯁꯟꯁꯦ ꯑꯩ ꯑꯝꯇ ꯎꯔꯨꯗ꯭ꯔꯦ ꯑꯗꯩ ꯈꯪꯁꯨ ꯈꯪꯉꯨꯗ꯭ꯔꯦ ꯃꯣꯏ ꯑꯇꯣꯞꯄ ꯐꯦꯗꯔꯦꯁꯟꯒꯤ ꯃꯇꯥꯡꯗ ꯅꯣꯂꯦꯖꯁꯨ ꯑꯝꯇ ꯂꯩꯖꯗ꯭ꯔꯦ ꯁꯤ ꯑꯩꯗꯤ ꯑꯝꯕꯥꯁꯤ ꯉꯥꯛꯇ ꯂꯩ ꯑꯣꯖꯥꯗꯣ ꯑꯩꯒꯤ ꯑꯣꯖꯥꯗꯣ ꯑꯝꯕꯥꯗ ꯌꯥꯎꯔꯛꯄꯅꯤꯅ ꯑꯝꯕꯥꯗ ꯑꯗꯨꯝ ꯂꯣꯏ ꯆꯪꯉ ꯂꯥꯛꯑꯕꯅꯤ나 ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯝꯕꯥꯗ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯗꯣ ꯉꯁꯥꯏ ꯁꯦꯜ ꯊꯨꯝꯒꯤꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯕ ꯃꯅꯤꯄꯨꯔꯗ ꯀꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯄꯗꯨꯗꯤ ꯃꯄꯥꯟ ꯏꯄꯥꯠ ꯆꯠꯇꯧ ꯂꯩꯔꯕꯅꯤꯅ ꯄꯩꯁꯥꯗꯨ ꯌꯥꯝ ꯆꯪꯗꯕ ꯌꯥꯏ ꯁꯝꯍꯥꯎ ꯃꯗꯨ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯕ ꯌꯥꯏ ꯏꯟꯗꯤꯌꯥ ꯆꯠꯂꯒꯦ ꯍꯥꯏꯕꯐꯥꯎꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯦꯖꯤꯌꯥ ꯆꯠꯂꯒꯦ ꯀ ꯍꯥꯏꯔꯛꯄꯁꯤꯗꯤ ꯀꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯏ ꯀꯅꯥꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯄꯩꯁꯥꯅ ꯀꯌꯥꯝ ꯆꯪꯉꯤ ꯀꯃꯥꯏꯅ ꯇꯧꯏ ꯄꯩꯁꯥꯁꯦ ꯃꯣꯏꯒꯤ ꯐꯦꯗꯔꯦꯁꯟꯗꯒꯤ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯂꯩꯕ ꯆꯥꯕ ꯑꯗꯩꯗꯤ ꯚꯤꯁꯥ ꯀꯩꯀꯥ ꯁꯥꯕ ꯂꯣꯏꯅꯃꯛ ꯌꯥꯎꯔꯒꯀꯣ ꯃꯣꯏ ꯂꯣꯏ ꯇꯧꯔ ꯆꯦꯟ ꯆꯣꯡꯕ ꯂꯣꯏ ꯇꯧꯔꯒ ꯂꯨꯄꯥ 1.5 ꯂꯥꯈ ꯊꯥꯏ 1.5 ꯂꯥꯈ ꯆꯪꯉꯤꯅ ꯂꯨꯄꯥ 1.5 ꯂꯥꯈ ꯊꯥꯕꯁꯦ ꯑꯗꯨꯝ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯣꯏꯕꯅꯤꯅ ꯗꯣꯅꯦꯁꯟ ꯇꯧꯕ ꯑꯗꯩꯗꯤ ꯀꯩꯀꯩ ꯈꯔ ꯇꯧꯋꯦ ꯑꯗꯨ ꯁꯤꯡꯖꯃꯩ 360 ꯌꯥꯝꯕꯅ ꯇꯧꯔꯒꯁꯨ ꯃꯥꯒꯤ ꯄꯦꯖꯇꯒꯤ ꯗꯣꯅꯦꯁꯟ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯇꯧꯕꯤ ꯑꯗꯨꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯀꯥꯟꯅꯖꯩ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯝꯃꯝꯕ ꯀꯣꯂꯦꯖꯇꯣ ꯁ꯭ꯇꯦꯟꯗꯔꯠ ꯀꯣꯂꯦꯖꯁꯤꯗꯒꯤꯁꯨ ꯑꯣꯖꯥ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯦ ꯑꯩ ꯁꯤꯒꯤ ꯇꯤꯀꯦꯠꯁꯤ ꯀꯛꯅꯕꯒꯤ ꯇꯧꯕꯗ ꯑꯗꯒꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯑꯣꯏꯅꯔꯤꯕ ꯁꯤ ꯄꯥꯕꯨꯡꯁꯤꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯑꯗꯨꯝ ꯆꯥꯎꯅ ꯄꯥꯡꯕꯤꯔꯛꯑꯦ ꯈꯔ ꯑꯗꯨꯒ ꯑꯗꯨꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯅꯤꯁꯤꯡꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯑꯗꯨꯝ ꯑꯉꯝꯕ ꯈꯔ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯝ ꯑꯩꯒꯤ ꯄꯨꯜꯂꯤꯕ ꯏꯃꯥꯟꯅꯕ ꯑꯩꯒꯤ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯅꯁꯨ ꯁꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯃꯇꯦꯡ ꯈꯔ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯋꯥꯅ ꯁꯥꯒꯠꯄꯗꯤ ꯄꯩꯁꯥꯁꯦ ꯑꯗꯨꯒꯨꯝꯕ ꯅꯪꯕꯨ ꯁꯞꯄꯣꯔꯠ ꯇꯧꯔꯛꯈꯤꯕ ꯅꯪꯒꯤ ꯋꯦꯜ ꯋꯤꯖꯔ ꯑꯗꯨ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯐꯦꯟꯁ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯗꯤ ꯍꯥꯏꯅꯤꯡꯉꯤ ꯃꯣꯏꯗ ꯀ꯭ꯔꯦꯗꯤꯠꯁꯤ ꯀꯃꯥꯏꯅ ꯄꯤꯅꯤꯡꯉꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯗꯨꯝ ꯀ꯭ꯔꯦꯗꯤꯠꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯑꯩꯁꯨ ꯆꯠꯄ ꯉꯝꯖꯔꯤꯅꯤ ꯃꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯣꯏ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯔꯛꯄꯅ ꯑꯩꯒꯤ ꯆꯠꯄꯁꯤꯗ ꯌꯥꯝ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯣꯏ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯀ꯭ꯔꯦꯗꯤꯠꯁꯦ ꯄꯤꯅꯤꯡꯉꯤ ꯃꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯁꯤ ꯆꯠꯂꯝꯗꯕ ꯌꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯇꯨꯡꯒꯤ ꯑꯩ ꯂꯥꯛꯀꯗꯕ ꯀꯟꯇꯦꯁ ꯅꯕꯦꯝꯕꯔꯁꯤꯗꯁꯨ ꯑꯃꯨꯛ ꯃꯤꯁꯇꯔ ꯋꯥꯔꯜ ꯂꯩꯔꯤꯕꯀꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯃꯥꯡꯗ ꯄꯥꯡꯈꯤꯕ ꯁꯨꯃꯥꯏꯅ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯩꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯗꯩꯗꯤ ꯑꯃ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯁꯨ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯌꯣ ꯃꯔꯨꯑꯣꯏꯅ ꯏꯁꯄꯦꯁꯦꯜꯂꯤ ꯑꯣꯅꯔꯦꯕꯜ ꯁꯤ.ꯑꯦꯝꯗꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯄꯥꯕꯨꯡꯗꯗꯤ ꯄꯥꯕꯨꯡꯗꯁꯨ ꯌꯥꯝ ꯍꯔꯥꯎꯕ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯅꯤꯡꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯔꯝꯗꯤ ꯄꯥꯕꯨꯡꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯉꯝꯕ ꯃꯌꯥꯝ ꯄꯥꯡꯕꯤꯔꯛꯄꯅ ꯑꯩ ꯁꯤꯒꯤ ꯑꯩꯉꯣꯟꯗ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯔꯁꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯆꯠꯄꯁꯤꯗ ꯌꯥꯝ ꯀꯥꯟꯅꯍꯜꯂꯦꯕ ꯄꯥꯕꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯨꯅ ꯁꯤꯒꯤ ꯒꯣꯜꯁꯤ ꯂꯧꯔ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯅꯛꯅ ꯆꯥꯟꯅꯕ ꯅꯛꯅꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯌꯥꯝ ꯃꯣꯏꯒꯤ ꯔꯤꯑꯦꯛꯁꯟꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯂꯧꯔꯛꯄꯁꯤꯗ ꯃꯣꯏꯁꯨ ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯁꯔꯨꯛ ꯌꯥꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯤ ꯆꯠꯂꯨꯈꯤꯅꯦꯕ ꯄꯥꯕꯨꯡꯅꯁꯨ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩꯒꯤ ꯃꯦꯗꯜ ꯐꯪꯉ ꯃꯇꯨꯡꯗ ꯂꯥꯛꯑꯣ ꯁꯨꯃꯥꯏꯅ ꯈꯣꯠꯂꯦꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯈꯤꯕꯗꯤ ꯂꯩꯌꯦ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤꯗꯤ ꯊꯣꯛꯂꯛꯄꯁꯨ ꯀꯨꯏꯈꯤꯗ꯭ꯔꯤꯕꯅꯤꯅ ꯑꯩꯁꯨ ꯃꯊꯪ ꯁꯨꯃꯥꯏꯅ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯒꯤ ꯆꯠꯇ꯭ꯔꯤ ꯆꯠꯂꯨꯈꯤꯅꯤꯅ ꯑꯩ ꯆꯠꯀꯦꯅ ꯈꯜꯂꯤ ꯊꯣꯛꯂꯛꯄꯁꯤ ꯅꯨꯃꯤꯠ ꯄꯪꯀꯨꯏ ꯀꯨꯏꯔꯝꯈꯤꯔꯣꯏ ꯀꯨꯏꯗ꯭ꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯝꯈꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯇ ꯉꯥꯏꯔꯝꯗꯧ ꯍꯨꯝꯅꯤꯃꯨꯛꯇ ꯃꯥꯜꯂꯦ ꯉꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯦꯂꯤꯁꯤꯇꯦꯁꯟ ꯇꯧꯕ ꯔꯤꯁꯦꯞꯁꯟ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯅꯠꯇ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯂꯩꯕ NGO ꯀ꯭ꯂꯕ ꯅꯨꯡ ꯀꯔꯤ ꯍꯥꯏꯔꯛꯄ ꯂꯩꯔꯦ ꯀꯩꯗꯧꯕ ꯂꯩꯔꯦ ꯑꯗꯨꯝ ꯑꯩꯒꯤ ꯀꯝꯄꯤꯇꯤꯁꯟ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯒꯤ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯑꯗꯨꯝ ꯔꯤꯁꯦꯞꯁꯟ ꯈꯔ ꯑꯗꯨꯝ ꯇꯧꯕꯤꯔꯦ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯅ ꯀ꯭ꯂꯕ 3-4 ꯊꯣꯛꯅ ꯑꯗꯨꯝ ꯔꯤꯁꯦꯞꯁꯟ ꯇꯧꯋꯦ ꯀ꯭ꯂꯕ 3-4 ꯃꯨꯛꯅ ꯑꯩ ꯑꯗꯨꯗ ꯑꯣꯛꯄꯤꯗꯅ ꯑꯩ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯅ ꯃꯌꯥꯝ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯏꯟꯇꯔꯚꯤꯌꯨ ꯑꯇꯣꯞꯄ ꯆꯠꯄꯒꯤꯒ
ꯑꯗꯩ ꯑꯩꯒꯤ ꯅꯍꯥꯟꯈꯣꯏ ꯄꯨꯜꯂꯨꯗꯕ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯄꯨꯟꯕ ꯑꯗꯩ ꯆꯥꯔꯨꯗꯕꯒꯤ ꯈꯔ ꯀꯩꯅꯣꯝꯃ ꯆꯥꯁꯤ ꯈꯣꯠꯁꯤ ꯇꯧꯕꯒꯤ ꯁꯨꯃꯥꯏꯅ ꯆꯠꯄꯒ ꯑꯇꯣꯞꯄ ꯑꯩꯒꯤ ꯑꯣꯛꯄ ꯈꯣꯠꯄꯩꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯇꯧꯗꯤ ꯇꯧꯔꯛꯀꯗꯣꯔꯤꯅꯦꯕ ꯇꯧꯗꯤ ꯇꯧꯔꯛꯈꯤꯅꯤ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨ ꯐꯖꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯔꯤꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯃꯊꯪ ꯂꯤꯕꯤꯌꯨ ꯁ꯭ꯄꯦꯁꯦꯜꯂꯤ ꯅꯍꯥꯁꯤꯡ ꯌꯨꯠꯁꯤꯡꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯔꯀꯥꯟꯗ ꯁꯤꯗ ꯅꯍꯥ ꯑꯃ ꯑꯣꯏꯅꯅꯤ ꯃꯥꯏ ꯄꯥꯛꯂꯕ ꯅꯍꯥ ꯑꯃ ꯑꯣꯏꯅꯅꯤ ꯑꯗꯨꯒ ꯔꯣꯜ ꯃꯣꯗꯦꯜ ꯅꯍꯥ ꯑꯃ ꯑꯣꯏꯅꯅꯤ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥꯁꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯎꯏ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯑꯩꯅ ꯆꯪꯉꯨꯕꯅꯤꯅꯀꯣ ꯑꯩꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯕ ꯑꯩꯒꯨꯝꯕ ꯑꯗꯩꯗꯤ ꯑꯣꯏꯒꯦꯔꯥ ꯑꯗꯩꯗꯤ ꯅꯍꯥꯁꯤꯡ ꯅꯧꯅ ꯍꯣꯠꯅꯔꯛꯏꯕꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯂꯝꯗ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯟꯅꯕꯤꯕ ꯅꯣꯡꯃꯒꯤ ꯑꯗꯩꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯕꯤꯕ ꯆꯥꯕ ꯊꯛꯄ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯩ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯣꯏꯅ ꯖꯤꯝꯁꯦ ꯂꯦꯞꯄꯤꯗꯕ ꯂꯥꯛꯄꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕ ꯑꯇꯣꯞꯄ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯁꯨ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯃꯌꯥꯝꯗꯨ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯟꯅꯕꯤꯕ ꯃꯥꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯑꯗꯨꯝ ꯃꯈꯥ ꯊꯥꯅ ꯐꯖꯅ ꯆꯠꯄꯤꯕ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ ꯀꯔꯤꯅꯣ ꯇꯨꯡꯗ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯊꯝꯃꯤꯕ ꯁꯔꯇꯟ ꯑꯣꯕꯖꯦꯛꯇꯤቭ ꯄꯥꯟꯗꯝ ꯀꯔꯤꯅꯣ ꯐꯪꯒꯦ ꯑꯍꯦꯟꯕ ꯐꯪꯒꯦꯅ ꯇꯥꯜꯂꯤꯕ ꯃꯌꯥꯝꯁꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕꯗ ꯀꯔꯤ ꯂꯩ ꯀꯔꯤ ꯚꯤꯖꯟ ꯂꯩ ꯃꯤꯁꯟꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯍꯥꯟꯕ ꯇꯥꯜꯂꯛꯄꯁꯦ ꯁꯤꯒꯤ ꯇꯥꯏꯇꯜꯁꯤꯃꯗꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯃꯨꯛ ꯂꯥꯛꯀꯗꯧꯕ ꯅꯕꯦꯝꯕꯔꯁꯤꯒꯤ ꯃꯤꯁꯇꯔ ꯋꯥꯔꯜꯒꯤ ꯇꯥꯏꯇꯜꯁꯤꯁꯨ ꯑꯩ ꯐꯪꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦꯅꯗꯤ ꯁꯤꯁꯨ ꯚꯤꯖꯟ ꯑꯃ ꯑꯣꯏꯅ ꯊꯝꯖꯔꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯔꯣꯏꯕ ꯑꯩꯈꯣই ꯁ꯭ꯇꯦꯠꯀꯤ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯁꯦ ꯁꯤꯁꯨ ꯑꯃꯨꯛ ꯊꯣꯛꯆꯈꯤꯒꯦ ꯑꯗꯨꯒ ꯑꯁꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯊꯣꯛꯑꯝꯃꯒ ꯃꯇꯝ ꯈꯔ ꯑꯩꯁꯨ ꯔꯦꯁ ꯂꯧꯒꯦꯅ ꯈꯟꯖꯩ ꯑꯗꯣ ꯁꯤꯒꯤ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯊꯣꯛꯄꯁꯤꯁꯨ ꯑꯩꯒꯤ ꯖꯨꯅꯤꯌꯔ ꯑꯣꯏꯅ ꯊꯣꯛꯇꯣꯏꯅꯤ ꯑꯗꯨꯅ ꯖꯨꯅꯤꯌꯔꯒꯤ ꯇꯥꯔꯒꯦꯠꯇ ꯇꯧꯔꯒ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯖꯨꯅꯤꯌꯔꯒꯤꯁꯤꯗ ꯑꯣꯚꯔꯑꯣꯜ ꯑꯃꯨꯛꯇꯪ ꯇꯥꯔꯒꯦꯠ ꯇꯧꯒꯦꯅ ꯚꯤꯖꯟ ꯑꯣꯏꯅ ꯊꯝꯖꯔꯤ ꯁ꯭ꯇꯦꯠꯀꯤ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤ ꯊꯣꯛꯑꯦ ꯑꯗꯨ ꯇꯥꯏꯇꯜꯁꯤ ꯃꯔꯨꯑꯣꯏꯅ ꯑꯗꯨꯗꯩꯗ ꯒꯣꯜ ꯀꯌꯥꯝ ꯂꯧꯕꯤꯈꯤꯒꯦ ꯁꯤꯜꯚꯔ ꯑꯗꯒꯤ ꯀꯔꯤ ꯄꯣꯖꯤꯁꯟ ꯐꯪꯕꯤꯈꯤꯒꯦ ꯑꯗꯨ ꯇꯦꯟꯇꯪ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁ꯭ꯇꯦꯠꯀꯤꯁꯦ ꯑꯌꯥꯝꯕꯅ ꯒꯣꯜꯁꯦ 4-5 ꯁꯨꯃꯥꯏꯅ ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯜꯚꯔ ꯂꯧꯕ ꯑꯃ ꯑꯗꯨꯒ ꯕ꯭ꯔꯣꯟꯖꯇ 2 ꯑꯗꯨꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟ ꯑꯣꯏꯅ 4th ꯇꯥꯕ 5 ꯇꯥꯕ ꯁꯨꯃꯥꯏꯅ 2 ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ 9ꯁꯦ ꯑꯗꯨꯃ ꯌꯦꯟꯊꯣꯛꯅꯈ꯭ꯔꯅꯤꯀꯣ ꯑꯗꯣ ꯅꯦꯁꯅꯦꯜꯒꯤꯁꯦ ꯏꯟꯗꯤꯌꯥ ꯆꯠꯂꯦ ꯑꯗꯣ 3 times ꯐꯪꯉꯤ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯗ ꯆꯠꯂꯤꯁꯦ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ 2ꯔꯛ ꯆꯠꯄ ꯑꯗꯣ ꯑꯃꯅ ꯋꯦꯠꯇ ꯁꯣꯏꯅꯈꯤꯕꯗꯨꯒ ꯑꯗꯨꯗ ꯄꯣꯖꯤꯁꯟ 4 ꯇꯥꯔꯛꯄ ꯑꯗꯣ ꯑꯃꯅ ꯃꯊꯪ ꯆꯍꯤ ꯀꯨꯝꯗ ꯆꯠꯄꯗꯅ ꯑꯃꯨꯛ ꯃꯦꯗꯜ ꯆꯪꯕ 3rd ꯇꯥꯕ ꯑꯗꯣ ꯑꯃꯗꯤ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯑꯣꯄꯟ ꯑꯣꯏꯅ ꯆꯠꯄꯅꯤꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯦꯗꯜ ꯑꯃꯗꯤ ꯆꯪꯒꯗ꯭ꯔꯥꯅ ꯈꯜꯂ ꯆꯠꯆꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯁ꯭ꯇꯦꯖꯇ ꯑꯩꯅ ꯈꯤꯇꯪ ꯁꯣꯏꯔꯨꯕ ꯑꯃ ꯑꯩꯒꯤ ꯑꯩꯒꯤ ꯀꯂꯔꯗꯣ ꯑꯃꯨꯛꯇꯪ ꯔꯤꯇꯁ ꯑꯃꯨꯛꯇꯪ ꯇꯧꯍꯟꯒꯦꯅ ꯑꯩꯁꯦ ꯇꯣꯞ 15 ꯈꯟꯒꯠꯂ ꯃꯇꯨꯡꯗ ꯔꯤꯇꯁ ꯇꯧꯕꯒꯤ ꯃꯣꯏꯒꯤ ꯁ꯭ꯇꯦꯖ ꯃꯥꯔꯁꯦꯜꯗ ꯑꯌꯥꯕ ꯂꯧꯔꯒ ꯊꯣꯛꯄꯅꯦ ꯃꯄꯥꯟꯗ ꯑꯗꯣ ꯃꯣꯏꯅꯁꯨ ꯊꯣꯛꯑꯣ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯉꯣꯅ ꯍꯥꯏꯔꯒ ꯊꯣꯛꯄꯅꯦꯗ ꯑꯩ ꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯆꯪꯉꯛꯄꯗꯗꯤ ꯃꯣꯏꯒꯤ ꯇꯣꯞ 15ꯗ ꯃꯨꯛꯅꯕ ꯂꯣꯏꯔꯒ ꯁꯦꯂꯦꯛꯁꯟ ꯇꯧꯔ ꯂꯣꯏ ꯂꯩꯔꯝꯕ ꯑꯗꯣ ꯑꯩꯗꯣ ꯑꯗꯨꯝ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏꯠ ꯄꯤꯔꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯈꯛ ꯇꯥꯔꯦ ꯑꯗꯨꯒꯤꯗꯤ ꯁꯤꯗ ꯑꯃ ꯐꯪꯉꯦ ꯃꯦꯟ ꯐꯤꯠꯅꯦꯁ ꯐꯤꯖꯤꯛ ꯑꯗꯨꯒ 170 ꯁꯦꯟꯇꯤꯃꯤꯇꯔ ꯑꯕꯞ ꯍꯥꯏꯕꯒꯤ ꯑꯦꯔꯤꯌꯥ ꯑꯃ ꯌꯥꯎꯔꯤꯌꯦ ꯍꯟꯗꯛꯀꯤ ꯁꯤꯁꯦ ꯐꯤꯠ ꯐꯤꯖꯤꯛꯁ ꯑꯩꯈꯣꯏꯒꯤ ꯑꯦꯖꯤꯌꯥꯟ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯑꯦꯟड ꯐꯤꯖꯤꯛ ꯁ꯭ꯄꯣꯔꯠꯁ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯦ ꯁꯤ ꯀꯔꯤꯅꯣ ꯁꯤꯁꯦ ꯃꯦꯟ ꯑꯣꯏꯅ ꯃꯣꯏꯒꯤ ꯁꯤꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯁꯤꯒꯤ ꯐꯤꯠꯅꯦꯁ ꯐꯤꯖꯤꯛꯁꯤꯗ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯟꯒꯨꯝꯕ ꯇꯧꯕ ꯏꯁꯥꯒꯤ ꯑꯍꯩꯕ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄ ꯁꯤꯅ ꯑꯌꯥꯝꯕ ꯃꯦꯟ ꯑꯣꯏꯅ ꯃꯥꯔꯛ ꯄꯤꯌꯦ 80%ꯗꯤ ꯁꯤꯗ ꯆꯠꯂꯦ ꯑꯗꯣ ꯕꯣꯗꯤꯗ ꯌꯦꯡꯕꯗꯤ 20% ꯈꯛꯇ ꯌꯦꯡꯉꯦ ꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯆꯪꯈꯤꯕꯗꯤ ꯅꯠꯇꯦꯕ ꯑꯍꯥꯟꯕ ꯁꯦꯂꯦꯛꯁꯟ ꯆꯠꯄ ꯅꯨꯃꯤꯠꯇꯨꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒ ꯁꯤꯒꯤ ꯐꯤꯠꯅꯦꯁ ꯐꯤꯖꯤꯛꯁꯤꯒ 2 ꯊꯣꯛꯄ ꯌꯥꯏꯌꯦꯅ ꯑꯩꯒꯤ ꯏꯟꯗꯤꯌꯥꯒꯤ ꯖꯁꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗ ꯊꯣꯛꯄꯗꯨꯁꯨ ꯁꯦꯂꯦꯛꯁꯟ ꯑꯃꯨꯛ ꯐꯪꯉꯛꯈꯤꯕ ꯑꯗꯨꯗꯒꯤ ꯁꯤꯁꯦ ꯑꯗꯨꯝ ꯊꯣꯛꯆꯟꯈꯤꯕꯅꯦ ꯑꯗ ꯑꯩꯁꯨ ꯊꯥꯏꯅ ꯄꯤꯛꯏꯉꯩꯗ ꯑꯩꯒꯤ ꯀ꯭ꯂꯥꯁ 1, 2, 3 ꯁꯨꯃꯥꯏꯅ ꯀꯥꯏꯉꯩꯗ ꯑꯩ ꯍꯦꯟ ꯁ꯭ꯇꯦꯟ ꯈꯔ ꯆꯠꯄ ꯍꯩꯔꯛꯑꯦꯕ ꯈꯨꯠꯅ ꯌꯨꯡꯉꯒ ꯆꯠꯄꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯃꯃꯥꯒꯤ ꯕꯕꯥ ꯄꯨꯄꯨ ꯂꯩꯔꯤꯉꯩꯗ ꯑꯗꯨꯝ ꯃꯣꯏꯅꯒ ꯖꯤꯝꯅꯥꯁꯇꯤꯛꯀꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯃꯣꯏ ꯃꯃꯥꯡꯗ ꯆꯠꯍꯟꯗꯅ ꯑꯗꯨꯝ ꯄꯩꯁꯥ ꯄꯤꯕꯤꯗꯅ ꯃꯌꯥꯝ ꯇꯧꯔꯛꯑꯦ ꯍꯥꯟꯅ ꯑꯗꯨꯒꯤꯗꯣ ꯇꯦꯂꯦꯟꯗꯣ ꯁꯨꯝ ꯂꯩꯈꯤꯕ ꯑꯩꯁꯨ ꯀꯨꯏꯔꯦ ꯆꯠꯇꯕꯗꯤ ꯆꯍꯤ 4-5 ꯁꯨꯃꯥꯏꯅ ꯃꯇꯨꯡꯗ ꯆꯠꯄꯅꯦ ꯑꯗꯨ ꯍꯩꯈꯤꯕꯗꯨꯒ ꯑꯗꯩ ꯑꯩꯅ ꯀ꯭ꯂꯥꯁ 10ꯗ ꯊꯥꯡ ꯇꯥ ꯂꯧꯔꯛꯑꯦꯕ ꯁꯕꯖꯦꯛ ꯑꯣꯏꯅ ꯑꯗꯨꯗ ꯊꯥꯡ ꯇꯥ ꯂꯧꯔꯛꯄꯒꯤ ꯑꯩ ꯊꯥꯡ ꯇꯥ ꯈꯔ ꯍꯩꯔꯛꯄꯒꯤ ꯊꯥꯡ ꯇꯥ ꯈꯔ ꯍꯩꯕꯒ ꯈꯤꯇꯪꯈꯛ ꯍꯩꯕ ꯑꯗꯨ ꯑꯅꯤꯗꯣ ꯄꯥꯁꯜꯂꯒ ꯑꯩꯅ ꯁ꯭ꯇꯟ ꯑꯣꯏꯅ ꯎꯠꯂꯒ ꯑꯩꯒꯤ ꯇꯦꯂꯦꯟ ꯑꯣꯏꯅ ꯎꯠꯂꯒ ꯁꯤꯁꯨ ꯑꯗꯨꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯝꯕ ꯃꯁꯤꯗꯤ ꯃꯣꯏꯒꯤ ꯃꯦꯗꯜ ꯅꯨꯡꯗꯪ ꯑꯋꯥꯔꯗ ꯄꯤꯕꯗꯤ ꯂꯩꯇꯦ ꯑꯦꯋꯥꯔꯗ ꯄꯤꯕ ꯍꯥꯏꯁꯦ ꯁꯤꯒꯤꯁꯨ ꯑꯗꯨꯝ ꯇ꯭ꯔꯣꯐꯤ ꯑꯃꯗꯤ ꯄꯤꯔꯛꯑꯦ ꯑꯗꯣ ꯁꯤꯒꯤ 3rd ꯃꯦꯗꯜꯁꯤꯒ ꯑꯩꯒꯤ ꯇ꯭ꯔꯣꯐꯤꯗꯣ ꯍꯟꯗꯛꯀꯤ ꯏꯌꯥꯔꯄꯣꯔꯠ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝ ꯑꯣꯛꯅꯕꯗ ꯇꯥꯗꯅ ꯈꯨꯠꯇꯒꯤ ꯃꯈꯣꯡꯗ ꯇꯦꯛꯇꯅ ꯁꯦꯝꯕꯒꯤ ꯇꯧꯈꯤꯕ ꯑꯗꯣ ꯃꯥ ꯐꯪꯉꯛꯏꯅꯦꯕ ꯐꯪꯉꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯃꯁꯨ
ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯐꯥꯔꯦ ꯁꯥꯟꯅꯕꯁꯦ ꯄꯨꯜꯂꯞꯅ ꯑꯩ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯉꯛꯄ ꯑꯩꯅ ꯍꯦꯛ ꯃꯀꯣꯛꯇꯩ ꯁꯥꯟꯅꯔꯛꯄꯩ ꯀꯥꯎꯟ ꯇꯧꯔꯗꯤ 3.5 ꯁꯨꯃꯥꯏꯅꯗꯤ ꯁꯨꯔꯦ ꯆꯍꯤ 3.5ꯗ ꯑꯗꯨꯒ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤ ꯂꯧꯕ ꯉꯝꯃꯛꯑꯕꯅꯦꯕ ꯂꯧꯕ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯐꯖꯅ ꯃꯔꯛꯁꯤꯗ ꯂꯦꯞꯇꯕꯤ ꯁꯥꯟꯅꯔꯛꯄ ꯍꯥꯏꯔꯒꯗꯤ 2.5 ꯁꯨꯃꯥꯏꯅ ꯁꯨꯗ ꯉꯥꯏꯔꯤ ꯑꯗꯨꯅꯗꯤ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗꯅꯤ ꯑꯁꯤꯒꯤ ꯇꯥꯏꯇꯜ ꯃꯌꯥꯝꯁꯦ ꯑꯗꯨ ꯅꯕꯦꯝꯕꯔꯗꯁꯨ ꯑꯅꯗꯔ ꯇꯥꯏꯇꯜ ꯑꯃ ꯁꯤꯅ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯞ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯅꯗꯔ ꯐꯦꯗꯔ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯀꯗꯣꯏꯅꯦꯕ ꯁꯥꯟꯅꯕꯗꯨ ꯉꯥꯛꯇꯅ ꯄꯨꯟꯁꯤꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯗꯔ ꯏꯟꯇꯔꯦꯁ ꯏꯟ ꯂꯥꯏꯐꯅ ꯀꯔꯤ ꯀꯔꯤꯗꯤ ꯄꯥꯝꯃꯤ ꯀꯔꯤ ꯀꯔꯤꯗꯤ ꯇꯧꯅꯤꯡꯉꯤ ꯀꯔꯤ ꯀꯔꯤꯗꯤ ꯇꯧꯏ ꯑꯗꯔ ꯏꯟꯇꯔꯦꯁ ꯀꯔꯤ ꯀꯔꯤ ꯂꯩ ꯏꯟꯇꯔꯦꯁꯁꯦ ꯑꯩꯗꯤ ꯁꯥꯟꯅꯕꯁꯤꯗ ꯑꯗꯨꯝ ꯐꯖꯅ ꯑꯩ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯏꯐ ꯇꯥꯏꯝ ꯑꯣꯏꯅ ꯆꯪꯉꯒꯦꯅ ꯈꯜꯂꯛꯑꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯁꯨꯝ ꯑꯩ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯁꯨꯝ ꯍꯦꯛ ꯑꯣꯏꯔꯒꯗꯤ ꯑꯩ ꯁꯤꯗꯒꯤ ꯁꯥꯟꯅꯕꯁꯤꯒꯤ ꯂꯥꯏꯟꯁꯤꯗꯒꯤ ꯊꯕꯛ ꯑꯃ ꯆꯪꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯚꯤꯖꯟ ꯑꯃ ꯑꯣꯏꯅꯗꯤ ꯁꯨꯝ ꯊꯝꯖꯩ ꯑꯗꯨꯒ ꯑꯇꯣꯞꯄꯗꯗꯤ ꯌꯥꯝ ꯀꯟꯅ ꯏꯟꯇꯔꯦꯁꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯇ꯭ꯔꯦꯅꯔꯒꯨꯝꯕ ꯑꯣꯏꯕ ꯖꯤꯝꯒ ꯍꯥꯡꯗꯣꯛꯄ ꯑꯃ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯖꯤꯝꯒꯨꯝꯕ ꯍꯥꯡꯕꯩꯗꯤ ꯌꯥꯝ ꯀꯟꯅ ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯩꯖꯗ꯭ꯔꯤ ꯑꯗꯣ ꯇ꯭ꯔꯦꯅꯔ ꯑꯣꯏꯕꯁꯤꯗꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯀꯟꯇꯦꯁ ꯑꯃ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯑꯩ ꯊꯣꯛꯄ ꯑꯃꯨꯛ ꯂꯦꯞꯄꯛꯈꯤꯅꯦꯕꯀꯣ ꯑꯗꯨ ꯁꯨꯝꯕ ꯃꯔꯛꯁꯤꯗ ꯑꯩꯁꯨ ꯃꯇꯝ ꯍꯥꯡꯉꯤꯉꯩ ꯃꯇꯝꯁꯤꯗ ꯇ꯭ꯔꯦꯅꯔ ꯁꯨꯝ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯑꯗꯨꯕꯨꯗꯤ ꯈꯟꯕ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯝ ꯄꯥꯋꯔꯐꯨꯜ ꯑꯣꯏ ꯑꯗꯨꯅ ꯑꯦꯁꯅꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯣꯐꯀꯣꯔꯁ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯏ ꯄꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯗꯨꯗ ꯊꯦꯡꯅꯔꯛꯄ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯒꯤ ꯑꯋꯥꯕ ꯑꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛ ꯌꯥꯅꯔꯒ ꯅꯨꯡꯉꯥꯏꯕꯅ ꯃꯄꯨꯡ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯁꯦ ꯁꯤꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃ ꯄꯤꯕꯤꯕ ꯁꯤꯒꯤ ꯇꯤꯞꯁ ꯃꯌꯥꯝ ꯄꯤꯕꯤꯕꯁꯦ ꯋꯥꯟꯁ ꯑꯒꯦꯟ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯌꯥꯝ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ISTV ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯃꯨꯛꯀ ꯍꯟꯅ